Hello mayam, ngasisu Galaxy Story Times na mayamna khawrangna ngainariba puli hariba movie asigi second part ki explanation asi puduna laksari amadi first part adu yengbihawdaba miyoi singna aigi channel asida changduna natraga description asida hapchariba link asida changbiduna film asibu full loina yengbiramo amadi mayamgi oiba comment amamdang pibiramo aduga loina na aikhoigi channel asibu nungsibiduna mayamna like comment share amadi subscribe amamtang tawbiramo adudi mayam matam yamna manghandabida movie asomda mai onsalasi asomna makhoi mayam adu mafam adu yoruba matungda ningthau adugi manai ani duna magadira da asomna hairaklami madudi yengu magadira mafam asida uriba saktam asini sahi chamaga nipan sumna layoiraba thengu mamingna muchuk kodan kauba mafam adu haiba mafam asida laiyena hairaklami adudagi lakliba magadira amadi mamanabani duna ungangak yengami aduga ningthau adugi machanupi rajkumari aduna asumna kauraklami madudi sarkar haina thengu adubu hogdoklami ningthau adugi machanupi aduna kaubaduda tamalaktabadudagi magadira asumna sarkar ana kauraklami asumna magadira sarkar ana kaurubududagi thengu adu masadu lengba horaklami adudagi ikhang khangaudana sahi chamaga nipan chumna layoiraba muchukudana du mokok thindokduna wangangba horoklami adudagi muchukudana mokok thindorokpududagi magadira du kibadagi makhong kauraga maningda halami adudagi balma amadi mamanaba amadusu kibadagi makhoi ani onsinaduna machinda murum sonarami aduga magadira nadi kanaguma misak ama tholakani na khanjaruraga thengu oina tholakududadi magadira asumna hairaklami aina ngasaidagi ngairibasidi muchukudana haibasidi thengu ama oiramleko na hairaklami adudagi magadira namaste na khoiramlami adudagi mamanaba anidunasu namaste na khoiramlami adugi mathangda rajkumari aduna muchukudanda khoiramduna sumna hairaklami madudi sarkar aihak nazari ningthogi machanupi kamani na hairaklami adudagi kamana wa makhatana asumna hairaklami madudi sarkar lakliba nupa ase magadira kawi maha ase yamna khudongthiba ama tare karigumba sarkar nangna mahaki mateng pangbiragadi yamna nungaijagani na hairami adudagi muchukudana asumna hairaklami madudi magadira nang khaktang aigi nakta changsillau na hairaklami adudagi muchukudangi wafam adu taraba matungda magadira adu muchukudangi manakta khara changsilami adudagi muchukudan haba thengu aduna asumna pawro oiba wahi khara hairaklami madudi nung thadarabadi lambi phangani ming hongtoklabadi nangonda pangal lakani asumna muchukudana magadira da pawro sing adu takningai timing duda ningthau adugi machanupi rajkumari kamana asumna magadira da hairaklami madudi magadira sasat ihoro mana hairiba singse na hairami adudagi magadira mahaka lakminaba balma amadi mamanabaduda sasat isalo muchukudana haiba se na hairaklami kamana wa haiba hek loikibaga muchukudana magadira da pawrong makhata na hairaklami madudi hotnaba kanba amadi thauna handabana konung aikhoigi oigani nangonda kihalaklabadi mapan thokchallu na hairaklami adudagi magadira gi mamanaba amaduna asumna hairaklami madudi puk nungaitrabadi kolama pairaga khong hamba chatkadra haina muchukudana mamanabagi wafam adu tadabida pawrong makhatana magadira da asumna hairaklami madudi numina tasilaklaga mamsilaklabadi mongsong adu haidou asumna aina hairiba pawrong mayam asi nahakna niyom chumna amadi matang matam chana pangthoklabadi magadira nahakna pamliba panthung amadi maipakpagi lambi adu soidana maipakani haina hairami wahi adu hairaba matungda muchukudana adu mahaki makonduda leisankhirami adudagi balmana magadira da asumna hairaklami madudi magadira hairiba wahising asi tanabagi damaktara aikhoina sida laklibase asi wahising se tadrasu kaisu kaidena asi hairiba pambaising asina aikhobu mai pakpa ngamgadra ne na balmana magadira da hairami asumna balmagi wahising adu magadira na taraba matungda balma da asumna hairaklami madudi balma kok yaudaba miyoisingse machinda pangangda ngangaga thabakti amata mai pakpa ngamdeko aduga
ꯀꯣꯛ ꯂꯩꯕ ꯑꯃꯗꯤ ꯐ꯭ꯌꯨꯆꯔꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯕ ꯉꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯋꯥꯍꯩ ꯑꯃꯗ ꯑꯥꯔꯊ ꯆꯥꯝꯃ ꯆꯦꯟꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯤꯀꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯜꯃꯥꯅ ꯁꯥꯎꯔꯒ ꯃꯒꯙꯤꯔꯥ ꯅꯈꯨꯠ ꯀꯥꯇꯨ ꯑꯩꯉꯣꯟꯗ ꯄꯥꯏꯔꯛꯀꯅꯨ, ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯜꯃꯥꯅ ꯋꯥ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯁꯤꯒꯨꯝꯕ ꯑꯉꯥꯎꯕ ꯃꯨꯆꯨ ꯀꯨꯗꯟꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯑꯁꯤꯗ ꯁꯨꯛꯈ꯭ꯔꯕ ꯖꯪꯒꯜꯁꯤꯗ ꯃꯍꯥꯛꯄꯨ ꯎꯅꯕ ꯂꯥꯛꯂꯤꯕꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯜꯃꯥꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯨꯆꯨ ꯀꯨꯗꯟꯅ ꯁꯥꯎꯗꯨꯅ ꯃꯀꯣꯟꯗꯒꯤ ꯊꯣꯛꯂꯛꯂꯒ ꯕꯜꯃꯥꯗ ꯃꯇꯤꯟ ꯁꯤꯠꯆꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯨꯆꯨ ꯀꯨꯗꯟꯅ ꯕꯜꯃꯥꯒꯤ ꯃꯃꯥꯏꯗꯨꯗ ꯇꯤꯟ ꯁꯤꯠꯆꯟꯕꯗꯨꯗꯒꯤ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯃꯒꯙꯤꯔꯥ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯑꯃꯗꯨ ꯅꯣꯛꯄꯗꯤ ꯉꯝꯗ ꯃꯆꯤꯟ ꯈꯨꯝꯃꯒ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯁꯨꯔꯥꯔꯥꯀꯦꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯆꯤꯟꯗ ꯆꯕꯦꯡ ꯉꯥꯡꯗꯅ ꯊꯦꯡꯒꯨ ꯑꯁꯤꯕꯨ ꯁꯥꯎꯍꯟꯗꯅ ꯅꯪ ꯍꯧꯖꯤꯛꯇꯤ ꯗꯁꯥ ꯇꯥꯔꯦꯗꯣꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯜꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ ꯕꯜꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯕꯜꯃꯥ, ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯗꯤ ꯏꯇꯤꯍꯥꯁꯇ ꯑꯗꯨꯝ ꯏꯕ ꯌꯥꯔꯅꯤ꯫ ꯑꯩꯅ ꯃꯃꯥꯡꯗ ꯇꯥꯈꯤꯕ ꯄꯥꯎꯔꯧ ꯑꯃꯗꯤ ꯂꯩ ꯃꯗꯨꯗꯤ ꯁꯥꯋꯣꯝꯒꯨꯝꯕꯅ ꯇꯤꯟ ꯁꯤꯠꯂꯦ ꯍꯥꯏꯕꯗꯤ ꯇꯥꯏ, ꯑꯗꯨꯕꯨ ꯊꯦꯡꯒꯨꯅ ꯃꯇꯤꯟ ꯁꯤꯠꯆꯜꯂꯦ ꯍꯥꯏꯕꯁꯤꯗꯤ ꯑꯃꯨꯛꯇꯕꯨ ꯇꯥꯈꯤꯗ꯭ꯔꯤ ꯍꯥꯏꯅ ꯀꯔꯦꯝꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯁꯤꯟ ꯑꯗꯨ ꯀꯠ ꯇꯧꯗꯨꯅ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗ ꯎꯍꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯃꯨꯆꯨ ꯀꯨꯗꯟꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯛꯂꯒ ꯕꯦꯇꯥꯜꯅ ꯂꯩꯔꯤꯕ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯃꯐꯝꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯕꯦꯇꯥꯜꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯆꯪꯅꯕꯒꯤ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯍꯥꯏꯕꯗꯤ ꯕꯦꯇꯥꯜꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯏꯁꯤꯡꯅ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯀꯣꯏꯁꯤꯜꯂꯒ ꯏꯁꯤꯡꯗꯨꯒꯤ ꯃꯌꯥꯏꯗ ꯂꯩꯕ ꯁꯨꯔꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯃꯒ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯀꯝꯗꯧꯅ ꯆꯪꯒꯅꯤ, ꯃꯐꯝ ꯑꯁꯤ ꯆꯪꯅꯕꯒꯤ ꯊꯣꯡꯁꯤꯁꯨ ꯇꯪꯈꯥꯏ ꯑꯃꯈꯛꯇꯅꯤ, ꯇꯪꯈꯥꯏ ꯑꯃꯁꯤꯗꯤ ꯀꯝꯗꯧꯅ ꯁꯥꯒꯅꯤ, ꯃꯁꯤ ꯁꯥꯅꯕ ꯆꯪꯉꯕꯗꯤ ꯑꯩꯈꯣꯏꯁꯤ ꯆꯍꯤ ꯆꯨꯞꯄ ꯑꯃꯗꯤ ꯆꯍꯤ ꯀꯌꯥ ꯆꯪꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯋꯥꯈꯜ ꯅꯨꯡꯁꯨ ꯅꯨꯡꯖꯥꯅꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯒꯙꯤꯔꯥꯗ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗꯤ ꯉꯁꯥꯏ ꯃꯨꯆꯨ ꯀꯨꯗꯟꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯉꯁꯥꯏ ꯗꯥꯏꯔꯤꯗ ꯏꯈꯤꯕ ꯃꯨꯆꯨ ꯀꯨꯗꯟꯅ ꯍꯥꯏꯔꯛꯄ ꯄꯥꯎꯔꯧꯁꯤꯡ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯆꯦꯅꯥ ꯑꯃ ꯐꯥꯛꯇꯣꯛꯂꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯏꯈꯤꯕ ꯅꯨꯡ ꯊꯥꯗꯔꯕꯗꯤ ꯂꯝꯕꯤ ꯐꯪꯒꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯝꯕ ꯅꯨꯡ ꯃꯆꯥ ꯑꯃ ꯏꯁꯤꯡꯗꯨꯗ ꯂꯪꯊꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯅꯨꯡ ꯃꯆꯥ ꯑꯃ ꯂꯪꯒꯦ ꯇꯧꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯍꯣꯕ ꯃꯈꯨꯜ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯈꯨꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯒ ꯅꯨꯡ ꯃꯆꯥ ꯑꯗꯨ ꯊꯥꯗꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯑꯍꯣꯕ ꯃꯈꯨꯜ ꯑꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯈꯨꯜ ꯑꯁꯤꯗ ꯊꯥꯗꯒꯗꯧꯕ ꯅꯨꯡ ꯈꯔ ꯆꯥꯎꯕ ꯑꯃ ꯊꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯅꯨꯡ ꯑꯆꯧꯕ ꯑꯃ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯃꯩꯊꯪꯗꯗꯤ ꯅꯨꯡ ꯑꯃꯗ ꯕ꯭ꯔꯤꯁꯤꯛ ꯑꯃꯒꯤ ꯁꯤꯝꯕꯣꯜ ꯌꯦꯛꯄ ꯅꯨꯡ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨꯗꯤ ꯑꯩꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯅ ꯆꯨꯝꯂꯕꯗꯤ ꯅꯨꯡ ꯑꯁꯤ ꯊꯥꯗꯔꯒ ꯂꯝꯕꯤ ꯑꯗꯨ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯅꯨꯡ ꯑꯗꯨ ꯊꯥꯡꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯒ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯃꯗꯤ ꯁꯨꯔꯥꯔꯥꯀꯦ ꯍꯥꯏꯕ ꯎꯆꯦꯛꯇꯨꯅ ꯃꯒꯙꯤꯔꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯒꯙꯤꯔꯥ, ꯅꯊꯧꯅꯥꯅ ꯄꯥꯡꯒꯜ ꯍꯟꯒꯅꯨ, ꯅꯨꯡ ꯑꯗꯨ ꯅꯍꯥꯛꯅ ꯊꯥꯡꯒꯠꯂꯒ ꯃꯐꯝ ꯑꯁꯤꯗ ꯊꯥꯗꯔꯒ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯔꯒ ꯃꯉꯣꯟꯗ ꯊꯧꯅꯥ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯒꯙꯤꯔꯥꯅ ꯅꯨꯡ ꯑꯗꯨ ꯊꯥꯡꯒꯠꯂꯒ ꯄꯨꯔꯛꯂꯒ ꯃꯈꯨꯜ ꯑꯗꯨꯗ ꯊꯥꯗꯔꯝꯃꯤ꯫ ꯅꯨꯡ ꯑꯗꯨ ꯊꯥꯗꯈꯤꯕꯗꯒꯤ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯂꯥꯎꯕ ꯃꯈꯣꯟ ꯑꯃ ꯁꯨꯝ ꯇꯥꯔꯛꯄꯗꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯃꯗꯤ ꯎꯆꯦꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤꯅꯣ ꯇꯥꯔꯛꯂꯤꯕ ꯃꯈꯣꯟ ꯑꯁꯤꯗꯤ, ꯅꯨꯡ ꯑꯁꯤ ꯊꯥꯗꯕꯗ ꯑꯁꯨꯛ ꯆꯥꯎꯕ ꯃꯈꯣꯟ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯗꯈ꯭ꯔꯤꯕ ꯅꯨꯡ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯒꯙꯤꯔꯥꯅ ꯂꯩꯔꯤꯕ ꯁꯥꯏꯠ ꯑꯗꯣꯝꯗꯒꯤ ꯊꯣꯡ ꯑꯗꯨꯒ ꯁꯝꯅꯅꯕ ꯅꯨꯡ ꯑꯁꯥꯡꯕ ꯑꯃ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯏꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯁꯥꯡꯇꯣꯔꯛꯇꯨꯅ ꯉꯁꯥꯏ ꯂꯩꯔꯝꯕ ꯊꯣꯡ ꯑꯗꯨꯒ ꯁꯝꯖꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯃꯗꯤ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯃꯗꯤ ꯁꯨꯔꯥꯔꯥꯀꯦ ꯍꯥꯏꯕ ꯎꯆꯦꯛꯁꯤꯡ ꯑꯗꯨꯒ ꯊꯣꯡ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯕꯦꯇꯥꯜꯒꯤ ꯁꯨꯔꯨꯡ ꯇꯥꯟꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯊꯣꯡ ꯑꯗꯨ ꯂꯥꯟꯊꯣꯛꯂꯒ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟ ꯅꯥꯀꯜ ꯑꯗꯣꯝꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯀꯗꯣꯝꯗ ꯆꯠꯀꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯖꯔꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯒꯙꯤꯔꯥ, ꯃꯥꯡꯗ ꯇꯥꯔꯤꯕ ꯎꯅꯥ ꯑꯗꯨ ꯈꯨꯟꯀꯠꯂꯣ, ꯑꯗꯨꯒꯤ ꯎꯅꯥ ꯑꯗꯨ ꯈꯨꯟꯀꯠꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯃ ꯁꯣꯏꯗꯅ ꯇꯥꯛꯂꯛꯀꯅꯤꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯒꯙꯤꯔꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ ꯆꯠꯂꯒ ꯎꯅꯥ ꯃꯅꯥ ꯑꯗꯨ ꯈꯨꯟꯀꯠꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ
ꯅꯖꯔꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯒꯙꯤꯔꯥ ꯈꯨꯡꯀꯠꯂꯤꯕ ꯎꯅꯥ ꯑꯗꯨꯅ ꯀꯣꯟꯁꯤꯜꯂꯒ ꯐꯤ ꯂꯥꯎꯅ ꯀꯥꯝꯅꯕ ꯑꯃ ꯁꯦꯝꯃꯨ, ꯑꯗꯨ ꯀꯥꯝꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯂꯝꯕꯤ ꯑꯃ ꯁꯣꯏꯗꯅ ꯇꯥꯛꯄꯤꯔꯛꯀꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯜꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯒꯙꯤꯔꯥ, ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯕꯨ? ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯂꯝꯕꯤ ꯇꯥꯛꯄꯅ ꯇꯥꯛꯄꯅꯤ, ꯑꯗꯨꯒ ꯍꯪꯉꯣꯏ ꯑꯃꯅ ꯂꯝꯕꯤ ꯇꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯗꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯕꯜꯃꯥ, ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯂꯝꯕꯤ ꯑꯃ ꯇꯥꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯇꯥꯛꯂꯕꯁꯨ, ꯀꯔꯤꯒꯨꯝꯕ ꯖꯤꯕ ꯄꯥꯟꯕ ꯑꯃꯅ ꯇꯥꯛꯂꯕꯁꯨ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ, ꯑꯩꯈꯣꯏꯒꯤꯗꯤ ꯄꯟꯊꯨꯡ ꯐꯪꯉꯒ ꯌꯥꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯒꯙꯤꯔꯥꯅ ꯈꯨꯡꯀꯠꯂꯤꯕ ꯎꯅꯥ ꯑꯗꯨ ꯔꯥꯎꯟ ꯀꯣꯟꯁꯤꯜꯂꯒ ꯄꯤ ꯂꯥꯎꯅ ꯀꯥꯝꯅꯕ ꯑꯃ ꯁꯦꯝꯂꯒ ꯀꯥꯝꯃꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯎꯅꯥ ꯑꯗꯨ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯍꯪꯉꯣꯏ ꯑꯃꯅ ꯒꯣꯔꯣ ꯒꯣꯔꯣ ꯂꯥꯎꯅ ꯈꯣꯡꯂꯛꯑꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯄꯨꯡꯉꯛ-ꯉꯛꯇꯨꯅ ꯍꯪꯉꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯍꯪꯉꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯅꯖꯔꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯃꯒꯙꯤꯔꯥꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯒꯙꯤꯔꯥ, ꯍꯪꯉꯣꯏ ꯑꯗꯨ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ, ꯍꯪꯉꯣꯏ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯍꯪꯉꯣꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯖꯔꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯉꯥꯏꯈꯣ ꯃꯒꯙꯤꯔꯥ, ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ, ꯃꯁꯤ ꯍꯥꯟꯅ ꯄꯥꯈꯤꯒꯦꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯖꯔꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯗꯥꯏꯔꯤ ꯑꯗꯨ ꯄꯥꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯍꯥꯟꯕ ꯅꯈꯣꯏꯅ ꯊꯦꯡꯅꯕ ꯍꯪꯉꯣꯏ ꯑꯗꯨ ꯂꯥꯛꯂꯤꯕ ꯅꯈꯣꯏ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯌꯨꯝ ꯄꯥꯜꯂꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯈꯨꯠꯇ ꯍꯥꯞꯂꯒ ꯃꯍꯥꯛꯄꯨ ꯂꯦꯛꯂꯕꯗꯤ ꯅꯈꯣꯏꯒꯤ ꯂꯝꯕꯤ ꯁꯣꯏꯗꯅ ꯇꯥꯛꯄꯤꯒꯅꯤꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯕꯜꯃꯥꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯜꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯂꯥꯛꯂꯤꯕꯁꯤꯡ ꯑꯁꯤꯗ ꯌꯨꯝ ꯄꯥꯜꯂꯤꯕꯗꯤ ꯑꯩ ꯈꯛꯇꯅꯤ, ꯍꯥꯏꯔꯤꯕ ꯍꯪꯉꯣꯏ ꯑꯁꯤ ꯑꯩꯅ ꯁꯣꯏꯗꯅ ꯂꯦꯛꯄ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯃꯊꯃꯣꯏꯗꯨ ꯅꯨꯡꯉꯥꯏꯇꯅ ꯌꯥꯝꯅ ꯅꯨꯡꯁꯨ ꯅꯨꯡꯖꯥꯅꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯖꯔꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯂꯩꯔꯅꯨ, ꯍꯪꯉꯣꯏ ꯑꯗꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯃ ꯍꯥꯏꯕꯗꯨ ꯐꯪꯂꯔꯣꯏ, ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯑꯣꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯜꯃꯥꯅ ꯍꯪꯉꯣꯏ ꯑꯗꯨ ꯈꯨꯄꯥꯛꯇ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯊꯥꯡꯀꯠꯂꯒ ꯁꯨꯝ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯕꯜꯃꯥ, ꯌꯦꯡꯗꯅ ꯂꯩꯔꯅꯨ, ꯍꯪꯉꯣꯏ ꯑꯗꯨ ꯂꯦꯛꯑꯣ, ꯑꯗꯨ ꯂꯦꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯁꯣꯏꯗꯅ ꯐꯪꯗꯣꯏꯅꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯍꯪꯉꯣꯏ ꯑꯗꯨ ꯂꯦꯛꯂꯕ ꯃꯇꯨꯡꯗ ꯕꯜꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯍꯪꯉꯣꯏ, ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯇꯥꯛꯄꯤꯔꯣ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯇꯧꯒꯗꯧꯕ ꯊꯧꯗꯥꯡ ꯇꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯆꯠꯀꯗꯧꯕ ꯂꯝꯕꯤꯗꯨ ꯇꯥꯛꯄꯤꯌꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯍꯪꯉꯣꯏ ꯑꯗꯨꯅ ꯃꯈꯨꯠ ꯊꯤꯜꯂꯛꯂꯒ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯕꯦꯇꯥꯅ ꯂꯩꯔꯤꯕ ꯑꯁꯤ ꯅꯥꯀꯜ ꯑꯁꯣꯝꯗ ꯎꯔꯤꯕ ꯁꯥꯏꯠ ꯑꯁꯤꯗꯅꯤ ꯍꯥꯏꯅ ꯈꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯪꯉꯣꯏ ꯑꯗꯨꯅ ꯇꯥꯛꯄ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯒꯙꯤꯔꯥꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨ ꯊꯝꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯏꯀꯩ ꯀꯗꯣꯝꯗꯒꯤꯅꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯑꯍꯧꯕ ꯃꯈꯣꯜ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯥꯎ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥ ꯑꯗꯨ ꯍꯥꯊꯨ ꯊꯥꯡ ꯑꯗꯨ ꯀꯥꯎꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯎꯔꯛꯄ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯀꯟꯅ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯖꯪꯒꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯟꯅ ꯆꯦꯟꯕꯗꯨ ꯂꯥꯞꯅ ꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯖꯪꯒꯜ ꯃꯅꯨꯡꯗꯨꯗ ꯆꯦꯜꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯒꯙꯤꯔꯥꯅ ꯇꯥꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯗꯨ ꯅꯨꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯍꯤꯞꯊꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯂꯣꯠꯆꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯇꯞꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅꯁꯨ ꯌꯥꯝꯅ ꯀꯤꯖꯅ ꯂꯥꯛꯂꯤꯕꯁꯦ ꯑꯩꯒꯤ ꯏꯅꯥꯛ ꯆꯪꯁꯤꯜꯂꯛꯀꯗꯣꯔꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯎꯞꯄꯒ ꯍꯤꯞꯄꯒ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯗ ꯍꯧꯒꯠꯂꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯆꯤꯡꯈꯠꯀꯦ ꯇꯧꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯤꯟꯅ ꯇꯨꯝꯕ ꯅꯨꯡ ꯑꯃ ꯄꯥꯏꯔꯒ ꯊꯤꯟꯒꯦ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯤꯗꯨꯅ ꯊꯤꯜꯂꯛꯂꯤꯕ ꯅꯨꯡ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯃꯒꯙꯤꯔꯥꯅ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯄꯨꯡꯉꯛ-ꯉꯛꯈ꯭ꯔꯦ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯈꯜꯂꯨꯔꯤꯕꯗꯨꯒ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯒ꯫ ꯑꯁꯨꯝꯅ ꯃꯒꯙꯤꯔꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯎꯈꯤꯕ ꯑꯃꯨꯕ ꯆꯤꯇꯥ ꯑꯗꯨꯅ ꯇꯥꯟꯅꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯧꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯒꯙꯤꯔꯥꯅ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯅ ꯇꯞꯅ ꯃꯃꯥꯏꯗ ꯂꯩꯊꯣꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯇꯨꯡꯂꯣꯝꯗ ꯑꯃꯨꯕ ꯆꯤꯇꯥ ꯑꯗꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥ ꯑꯗꯨ ꯃꯅꯥꯛꯇ ꯂꯩꯔꯝꯕ, ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯊꯤꯟꯒꯦ ꯇꯧꯈꯤꯕ ꯅꯨꯡ ꯃꯆꯤꯟ ꯑꯇꯨꯝꯕꯗꯨ ꯄꯥꯏꯈꯠꯂꯒ ꯆꯈꯩ ꯑꯃ ꯆꯤꯡꯗꯨꯅ ꯑꯃꯨꯕ ꯆꯤꯇꯥ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯄꯗ ꯉꯥꯛꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛ ꯁ꯭ꯇꯦꯞ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯕ ꯆꯤꯇꯥ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯇꯞꯅ ꯅꯛꯁꯜꯂꯛꯄꯗꯒꯤ
ꯃꯈꯣꯏ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯕ ꯆꯤꯇꯥ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯦꯇꯦꯛ ꯇꯧꯒꯦ ꯍꯥꯏꯅ ꯆꯣꯡꯁꯤꯜꯂꯛꯄ ꯃꯤꯀꯨꯞꯇꯨꯗ ꯃꯒꯙꯤꯔꯥꯅ ꯆꯣꯡꯁꯤꯜꯂꯒ ꯑꯃꯨꯕ ꯆꯤꯇꯥ ꯑꯗꯨꯒ ꯅꯝꯅꯗꯨꯅ ꯃꯕꯥꯅꯤ ꯐꯨꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯒꯙꯤꯔꯥ ꯑꯃꯗꯤ ꯑꯃꯨꯕ ꯆꯤꯇꯥ ꯑꯅꯤꯗꯨ ꯅꯝꯅꯕ ꯌꯥꯕ ꯅꯝꯅꯔꯒ ꯐꯨꯅꯔꯕ ꯃꯇꯨꯡꯗ ꯃꯣꯡꯁꯣꯡ ꯑꯃꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔ ꯃꯣꯡꯁꯣꯡ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛꯇꯨ ꯑꯃꯠꯇ ꯊꯣꯛꯂꯛꯇꯦ꯫ ꯑꯗꯨꯒ ꯁꯦꯀꯦꯟ ꯈꯔ ꯂꯩꯔꯒ ꯑꯃꯨꯕ ꯆꯤꯇꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯤ ꯆꯣꯡꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯒꯦꯅ ꯆꯣꯡꯁꯤꯜꯂꯛꯄꯗꯨꯗ ꯃꯣꯡꯁꯣꯡꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯒꯙꯤꯔꯥꯅ ꯆꯣꯡꯊꯣꯔꯛꯂꯒ ꯎꯇꯨꯞ ꯑꯃꯅ ꯑꯃꯨꯕ ꯆꯤꯇꯥ ꯑꯗꯨ ꯊꯣꯝꯕꯗꯒꯤ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯕ ꯆꯤꯇꯥ ꯑꯗꯨ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯈꯤꯕꯗꯒꯤ ꯃꯍꯥꯛ ꯑꯗꯨ ꯃꯒꯙꯤꯔꯥꯕꯨ ꯀꯤꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯑꯃꯨꯕ ꯆꯤꯇꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯕ ꯆꯤꯇꯥ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯀꯟꯅ ꯆꯦꯟꯈꯤꯕꯗꯒꯤ ꯃꯒꯙꯤꯔꯥ ꯑꯗꯨ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯍꯪꯖꯔꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛꯇꯤ ꯀꯔꯤꯃꯠꯇ ꯁꯣꯛꯇꯦꯀꯣ ꯍꯥꯏꯅ꯫ ꯃꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯤꯗꯨ ꯆꯩꯅꯥꯈꯣꯟ ꯐꯥꯎꯔꯛꯂꯝꯃꯤ ꯑꯃꯗꯤ ꯅꯨꯄꯤꯗꯨꯒꯤ ꯈꯨꯔꯥꯏꯗꯨꯗ ꯇꯤꯡꯈꯪ ꯑꯁꯥꯡꯕ ꯑꯃ ꯌꯨꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯤꯡꯈꯪ ꯑꯗꯨ ꯃꯒꯙꯤꯔꯥꯅ ꯇꯞꯅ ꯂꯧꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯅꯍꯥꯛꯇꯤ ꯀꯅꯥꯅꯣ ꯍꯥꯏꯅ꯫ ꯃꯒꯙꯤꯔꯥꯅ ꯋꯥꯍꯪ ꯑꯗꯨ ꯍꯦꯛ ꯍꯪꯕ ꯂꯣꯏꯕꯒ ꯄꯥꯎꯈꯨꯝꯗꯨ ꯄꯤꯔꯛꯇ꯭ꯔꯤꯉꯩꯗ ꯃꯒꯙꯤꯔꯥꯒꯤ ꯇꯨꯡꯂꯣꯝꯗ ꯕꯦꯇꯥꯜ ꯖꯥꯇꯤꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨ ꯂꯥꯛꯂꯒ ꯇꯥ ꯂꯪꯉꯛꯇꯨꯅ ꯃꯒꯙꯤꯔꯥꯒꯤ ꯁꯥꯏꯠꯇ ꯂꯩꯕ ꯅꯨꯡ ꯑꯃꯗ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤ ꯈꯔ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯕꯦꯇꯥꯜꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯀꯅꯥꯅꯣ ꯅꯍꯥꯛ, ꯔꯥꯖꯀꯨꯃꯥꯔꯤꯗ ꯀꯔꯤ ꯇꯧꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯁꯦ ꯕꯦꯇꯥꯜ ꯖꯥꯇꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅ ꯄꯜꯂꯛꯄꯗꯨꯗ ꯃꯒꯙꯤꯔꯥ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ, ꯃꯔꯝꯗꯤ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯤꯕ ꯑꯁꯤ ꯕꯦꯇꯥꯜꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅꯦ ꯍꯥꯏꯅ ꯈꯟꯕꯗꯒꯤ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯈꯖꯤꯛꯇꯪ ꯈꯣꯟꯖꯦꯜ ꯆꯥꯎꯔꯞꯅ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯉꯁꯥꯏꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯗ ꯑꯃꯨꯕ ꯆꯤꯇꯥꯅ ꯑꯦꯇꯦꯛ ꯇꯧꯕ ꯃꯇꯝꯗꯨꯗꯗꯤ ꯅꯍꯥꯛꯇꯤ ꯍꯩꯅꯧ ꯀꯛꯇꯨꯅ ꯂꯩꯔꯨꯕ꯭ꯔꯥ ꯍꯥꯏꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯒꯙꯤꯔꯥꯅ ꯈꯣꯟꯖꯦꯜ ꯆꯥꯎꯅ ꯉꯥꯡꯕꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯂꯥꯛꯂꯤꯕꯁꯦ ꯕꯦꯇꯥꯜ ꯑꯩꯈꯣꯏꯒꯤ ꯁꯦꯅꯥꯄꯇꯤꯅꯤ ꯍꯥꯏꯅ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥ ꯑꯗꯨ ꯋꯥꯈꯜ ꯃꯨꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯄꯨ ꯌꯣꯛꯄꯤꯔꯤꯕ ꯕꯦꯝꯕꯨꯅꯥꯠꯀꯤ ꯌꯦꯠ ꯊꯪꯕ ꯈꯨꯗꯥꯡ ꯀꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯂꯤꯕ ꯑꯁꯤꯅꯤ ꯍꯥꯏꯅ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯦ ꯍꯥꯠꯈꯤꯕꯗꯨꯁꯨ ꯂꯥꯛꯂꯤꯕ ꯃꯈꯣꯏꯁꯤꯡꯁꯤꯅꯅꯤ ꯍꯥꯏꯅ ꯇꯞꯅ ꯇꯞꯅ ꯋꯥꯈꯜꯗ ꯅꯤꯡꯁꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯍꯥꯛꯄꯨ ꯑꯃꯨꯕ ꯆꯤꯇꯥꯅ ꯑꯦꯇꯦꯛ ꯇꯧꯒꯦ ꯍꯥꯏꯅ ꯂꯥꯛꯄꯗꯨꯗ ꯃꯍꯥꯛꯅ ꯀꯟꯕꯤꯔꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯍꯥꯛ ꯕꯦꯇꯥꯜ ꯖꯥꯇꯤꯒꯤ ꯁꯦꯅꯥꯄꯇꯤꯅꯤ ꯑꯃꯗꯤ ꯖꯪꯒꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯊꯤꯕ ꯁꯥ ꯀꯩ ꯀꯌꯥꯕꯨ ꯈꯨꯗꯨꯝ ꯆꯜꯂꯒ ꯑꯩꯒꯤ ꯃꯈꯥꯗ ꯊꯝꯕ ꯉꯝꯕ ꯁꯦꯅꯥꯄꯇꯤ ꯑꯃꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯗꯤ ꯀꯅꯥ ꯀꯅꯥꯅꯣ, ꯀꯔꯤ ꯂꯝꯗꯒꯤ ꯂꯥꯛꯄꯅꯣ ꯃꯐꯝꯁꯤꯗꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯑꯋꯥꯡ ꯊꯪꯕ ꯍꯤꯃꯥꯂꯌꯥꯒꯤ ꯀꯥꯡꯒꯅꯤ ꯍꯥꯏꯕ ꯈꯨꯡ ꯑꯗꯨꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯕꯦꯇꯥꯜ ꯑꯃꯅꯤ, ꯊꯥꯖꯗ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤꯠꯀꯤ ꯃꯆꯨ ꯑꯁꯤ ꯌꯦꯡꯉꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯍꯥꯏꯐꯦꯠ ꯅꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯒꯙꯤꯔꯥꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯍꯥꯛ ꯀꯥꯡꯒꯅꯤ ꯍꯥꯏꯕ ꯈꯨꯡꯒꯪꯗꯨꯗ ꯍꯤꯗꯥꯛ ꯁꯦꯝꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯇꯁꯦꯡꯅ ꯑꯩꯒꯤ ꯃꯔꯝꯗ ꯍꯥꯏꯌꯣ ꯍꯥꯏꯔꯒꯗꯤ ꯀꯩ ꯅꯣꯡꯁꯥꯒꯨꯝꯕꯁꯤꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ, ꯃꯈꯣꯏꯕꯨ ꯍꯤꯡꯅ ꯐꯥꯔꯒ ꯍꯤꯗꯥꯛ ꯁꯦꯝꯕ ꯉꯝꯕ ꯑꯩꯒꯤ ꯄꯥꯡꯒꯜ ꯂꯩꯌꯦꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯚꯥꯞꯇꯣ ꯂꯥꯟꯅ ꯆꯠꯈꯤꯅꯨ, ꯀꯩ ꯅꯣꯡꯁꯥ ꯐꯠꯈꯤꯗ꯭ꯔꯕ ꯑꯀꯟꯕ ꯁꯥꯁꯤꯡ ꯑꯗꯨꯒꯤ ꯍꯤꯡꯅ ꯃꯈꯣꯏꯗꯒꯤ ꯁꯪꯒꯣꯝ ꯂꯧꯔꯒ ꯍꯤꯗꯥꯛ ꯁꯨꯡꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯑꯩꯉꯣꯟꯗ ꯂꯩꯌꯦꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯑꯗꯨꯛ ꯀꯟꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯂꯩꯔꯕꯅꯤꯅ ꯉꯁꯤꯗꯤ ꯅꯈꯣꯏꯕꯨ ꯑꯩꯅ ꯀꯣꯅꯨꯡꯗ ꯄꯨꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯁꯦꯅꯥꯄꯇꯤ ꯅꯪꯅ ꯅꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯄꯨꯗ꯭ꯔꯃꯛꯁꯨ ꯑꯩꯈꯣꯏꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯕꯦꯇꯥꯜꯒꯤ ꯀꯣꯅꯨꯡꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯃꯅꯥꯏ ꯑꯃꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ
ꯃꯈꯣꯏꯒꯤ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯩꯅ ꯂꯣꯏꯅ ꯆꯦꯛ ꯇꯧꯔꯦ꯫ ꯃꯈꯣꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯗ ꯀꯔꯤꯁꯨ ꯑꯩꯈꯣꯏꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯄꯣꯠꯁꯛ ꯌꯥꯎꯗꯦ꯫ ꯃꯁꯤꯗ ꯌꯥꯎꯍꯧꯔꯤꯕ ꯄꯣꯠꯁꯛ ꯍꯥꯏꯕꯕꯨ ꯍꯤꯗꯥꯛ ꯅꯨꯡꯗꯥꯛ ꯁꯨꯡꯕꯒꯤ ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯃꯔꯨ ꯃꯔꯥꯡ ꯈꯔ ꯌꯥꯎꯍꯧꯏ꯫ ꯃꯁꯤ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯄꯣꯠꯁꯛ ꯌꯥꯎꯗꯦꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯒꯙꯤꯔꯥꯒꯤ ꯊꯥꯡ ꯑꯗꯨꯒꯤ ꯀꯣꯚꯔꯒꯤ ꯅꯥꯀꯟꯗ ꯕꯦꯇꯥꯜꯒꯨꯝꯅ ꯄꯋꯥꯔ ꯀꯟꯕ ꯉꯝꯕ ꯍꯤꯗꯥꯛ ꯑꯃ ꯄꯨꯔꯛꯄ ꯑꯗꯨ ꯊꯥꯡꯗꯨꯗ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯃꯅꯥꯏ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯊꯥꯡ ꯑꯁꯤꯁꯨ ꯀꯥꯎꯔꯝꯕ ꯃꯥꯜꯂꯦꯅ ꯃꯒꯙꯤꯔꯥꯗ ꯄꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯦꯅꯥꯄꯇꯤꯗꯨꯅ ꯉꯥꯏꯈꯣ, ꯊꯥꯡ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯈꯤꯅꯨ꯫ ꯍꯤꯗꯥꯛ ꯁꯦꯝꯕ ꯃꯈꯣꯏꯅ ꯊꯥꯡ ꯑꯁꯤꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯕꯒꯦ? ꯃꯗꯨ ꯑꯩꯈꯣꯏꯗ ꯍꯥꯞꯆꯤꯜꯂꯨ, ꯑꯩꯈꯣꯏꯗ ꯄꯨꯈꯤꯒꯗꯕꯅꯤ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯁꯒꯣꯜꯗꯨꯗ ꯍꯥꯞꯆꯤꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯗꯨ ꯋꯥꯗꯤ ꯌꯥꯝꯅ ꯉꯥꯡꯕꯗꯤ ꯌꯥꯗ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯒꯙꯤꯔꯥꯅ ꯃꯉꯣꯟꯗ ꯑꯁꯥꯎꯕ ꯑꯃ ꯐꯥꯎꯔꯤꯕ ꯑꯗꯨ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯊꯥꯡ ꯑꯗꯨꯒꯤ ꯀꯣꯚꯔꯗꯨꯗ ꯌꯥꯎꯈꯤꯕ ꯕꯦꯇꯥꯜꯒꯨꯝꯅ ꯄꯋꯥꯔ ꯀꯟꯕ ꯉꯝꯕꯒꯤ ꯍꯤꯗꯥꯛ ꯑꯗꯨ ꯌꯥꯎꯈꯤꯕꯒꯤꯅꯤ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯒꯤ ꯃꯃꯥꯟꯅꯕ ꯕꯜꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯃꯒꯙꯤꯔꯥ, ꯅꯪꯒꯤ ꯄꯋꯥꯔ ꯌꯥꯎꯕ ꯍꯤꯗꯥꯛ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯅꯣꯔꯃꯦꯜ ꯃꯤꯑꯣꯏꯕ ꯑꯃꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯍꯧꯔꯅꯤ꯫ ꯑꯩꯈꯣꯏ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯜꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯂꯥꯟ ꯆꯪꯅꯦꯅ ꯆꯪꯂꯒ ꯂꯥꯛꯂꯕꯅꯤꯅ ꯑꯩꯈꯣꯏ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ꯫ ꯃꯥꯏ ꯄꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯈꯣꯡꯀꯥꯞ ꯑꯃꯠꯇ ꯃꯅꯤꯡꯗ ꯍꯜꯂꯒ ꯆꯠꯂꯣꯏ꯫ ꯑꯩꯍꯥꯛ ꯂꯥꯟꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯒꯙꯤꯔꯥꯅ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯕꯜꯃꯥꯗ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯂꯥꯛꯂꯤꯕ ꯁꯦꯅꯥꯄꯇꯤ, ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯃꯒꯙꯤꯔꯥꯒ ꯂꯥꯛꯃꯤꯟꯅꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯕꯦꯇꯥꯜꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯕꯦꯇꯥꯜꯒꯤ ꯀꯣꯅꯨꯡꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯂꯩꯔꯝꯃꯤꯕ ꯀꯣꯅꯨꯡꯒꯤ ꯐꯤꯕꯝ ꯑꯃꯗꯤ ꯎꯔꯤꯕ ꯗ꯭ꯔꯤꯁ꯭ꯌꯒꯤ ꯑꯉꯛꯄ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯅꯖꯔꯤꯒꯤ ꯃꯅꯥꯏ ꯑꯅꯤꯗꯨꯅ ꯃꯒꯙꯤꯔꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯀꯣꯅꯨꯡꯅꯤꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯜꯃꯥꯅ ꯃꯒꯙꯤꯔꯥꯗ ꯃꯒꯙꯤꯔꯥꯅ ꯀꯤꯅ ꯀꯧꯖꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯣ ꯋꯥ ꯍꯦꯛ ꯉꯥꯡꯉꯛꯄꯗ ꯁꯨꯛꯑꯒ ꯉꯥꯡꯕꯒꯤ ꯃꯍꯨꯠꯇ ꯅꯣꯛꯂꯒ ꯉꯥꯡꯉꯛꯑꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯜꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯕꯜꯃꯥ, ꯀꯔꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯒꯦ ꯇꯧꯔꯤꯗꯣ, ꯍꯥꯏꯔꯣꯗꯅꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯗꯣꯟ ꯌꯩꯕꯒꯤ ꯃꯈꯣꯜ ꯑꯃ ꯀꯟꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯗꯣꯟ ꯌꯩꯔꯦ ꯍꯥꯏꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯕꯦꯇꯥꯜ ꯂꯩꯕꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯈꯨꯕꯝꯗꯒꯤ ꯇꯞꯅ ꯇꯞꯅ ꯁ꯭ꯇꯦꯌꯔꯗꯨꯗ ꯀꯨꯝꯊꯔꯛꯂꯒ ꯃꯈꯣꯏ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯂꯦꯞꯄꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯍꯥꯔꯥꯅꯤ ꯑꯗꯨꯕꯨ ꯈꯣꯏꯔꯨꯝꯖꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯔꯥꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯂꯥꯛꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯌꯦꯡꯕꯗ ꯄꯪꯇꯛ ꯁꯨꯗꯛ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯃꯥꯜꯂꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯜꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯃꯍꯥꯔꯥꯅꯤꯅ ꯑꯆꯝꯕ ꯃꯤꯑꯣꯏꯁꯤꯡꯅꯦꯅ ꯈꯜꯂꯕꯅꯤꯅ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯀꯣꯅ ꯕꯜꯃꯥꯅ ꯃꯒꯙꯤꯔꯥꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈ꯭ꯔꯒ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯒꯙꯤꯔꯥ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯦꯞꯂꯤꯕꯗꯨꯒꯤ ꯃꯇꯨꯡꯂꯣꯝꯗꯒꯤ, ꯅꯈꯣꯏꯅ ꯌꯦꯡꯂꯤꯕꯗꯣ ꯑꯩ ꯅꯈꯣꯏꯒꯤ ꯇꯨꯡꯗ ꯂꯩꯔꯦꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥ ꯑꯃꯗꯤ ꯕꯜꯃꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯤꯔꯞꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯕꯜꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯒꯙꯤꯔꯥꯗ, ꯃꯒꯙꯤꯔꯥ, ꯂꯩꯔꯤꯕꯁꯤꯕꯨ ꯃꯍꯥꯔꯥꯅꯤꯔꯣ ꯅꯠꯇ꯭ꯔꯒ ꯖꯥꯗꯨꯒꯔ ꯇꯧꯕ ꯃꯍꯩ ꯍꯩꯕ ꯍꯤꯡꯆꯥꯕꯤꯗꯨꯔꯣꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯗ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯅꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯇꯁꯦꯡꯅ ꯀꯔꯤ ꯂꯝꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯌꯨ ꯑꯩꯉꯣꯟꯗꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯃꯍꯥꯔꯥꯅꯤꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯦ ꯅꯈꯣꯏ ꯑꯍꯨꯝꯗꯅꯦ, ꯄꯥꯎꯈꯨꯝꯗꯨ ꯄꯤꯔꯣꯗꯅꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯑꯛ ꯇꯧꯔꯒ, ꯑꯩꯈꯣꯏ ꯑꯋꯥꯡ ꯍꯤꯃꯥꯂꯌꯥ ꯀꯥꯡꯒꯅꯤ ꯍꯥꯏꯕ ꯈꯨꯡꯒꯪꯗꯨꯗꯒꯤꯅꯤ, ꯑꯩꯈꯣꯏ ꯍꯤꯗꯥꯛ ꯊꯤꯟꯕ ꯂꯥꯛꯄꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯁꯥꯎꯔꯞ ꯇꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯏꯒꯤ ꯑꯣꯏꯕ ꯑꯅꯥꯕꯅ ꯃꯤꯑꯣꯏ ꯑꯍꯨꯝ ꯁꯤꯔꯒ ꯂꯩꯔꯁꯤ ꯐꯥꯎꯕꯗ ꯅꯈꯣꯏꯅ ꯍꯤꯗꯥꯛ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯊꯦꯡꯅ ꯊꯤꯜꯂꯛꯂꯤꯕꯁꯦ ꯍꯥꯏꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯍꯪꯂꯛꯄ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯒꯦ ꯍꯥꯏꯅ ꯃꯒꯙꯤꯔꯥꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯗꯨꯅ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯕꯜꯃꯥ ꯑꯗꯨ
ꯀꯤꯗꯨꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯃꯥꯡꯈ꯭ꯔꯦꯅ ꯌꯦꯡꯂꯨꯔꯒꯗꯤ ꯃꯥꯡꯈ꯭ꯔꯤꯕ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯁꯤꯡꯍꯥꯁꯟ ꯐꯝꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯥꯏꯔꯣ, ꯅꯈꯣꯏ ꯀꯔꯤ ꯃꯔꯝꯒꯤ ꯊꯦꯡꯅ ꯂꯥꯛꯄꯅꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯕ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯑꯃꯨꯕ ꯆꯤꯇꯥꯅ ꯑꯦꯇꯦꯛ ꯇꯧꯔꯒ ꯂꯩꯔꯝꯕꯗꯨꯗ ꯂꯥꯛꯂꯤꯕ ꯃꯈꯣꯏꯁꯤꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯑꯃꯨꯕ ꯆꯤꯇꯥꯗꯨꯗꯒꯤ ꯀꯟꯕꯤꯔꯛꯂꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯝꯕꯤꯗ ꯉꯥꯏꯍꯥꯛ ꯃꯇꯝ ꯃꯥꯡꯈ꯭ꯔꯦ, ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯁꯤ ꯊꯦꯡꯅ ꯂꯥꯛꯂꯤꯕꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯦꯅꯥꯄꯇꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯀꯟꯕꯤꯔꯛꯂꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛ ꯑꯁꯤꯔꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯒꯙꯤꯔꯥꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯀꯟꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯃꯗꯨꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯇꯁꯦꯡꯅ ꯈꯨꯝꯃꯣ, ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯑꯩ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯗꯦ꯫ ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯍꯤꯗꯥꯛ ꯃꯇꯝ ꯆꯥꯅ ꯊꯤꯜꯂꯛꯇꯕꯅꯣ, ꯇꯁꯦꯡꯅ ꯄꯥꯎꯈꯨꯝ ꯄꯤꯌꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯍꯥꯏꯔꯝꯂꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯌꯨꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯑꯩꯅ ꯀꯥꯈꯠꯈꯤꯕꯗꯨ ꯎꯕꯗ ꯃꯒꯙꯤꯔꯥ ꯑꯃꯗꯤ ꯂꯥꯛꯂꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯄꯨꯡꯉꯛ-ꯉꯛꯇꯨꯅ ꯀꯤꯗꯨꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ? ꯃꯤꯗꯤ ꯂꯩꯕꯥꯛꯇ ꯄ꯭ꯂꯦꯟꯗ ꯆꯠꯂꯤ ꯍꯥꯏ, ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯐꯩꯔꯒ ꯌꯨꯝꯕꯤ ꯑꯁꯤꯗ ꯀꯥꯈꯠꯈꯤꯕ ꯑꯁꯤ ꯄꯋꯥꯔ ꯂꯩꯕ ꯑꯃꯗꯤ ꯌꯦꯡꯕꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯍꯨꯝ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯔꯥꯅꯤꯗꯨꯅ ꯑꯩꯅ ꯍꯪꯉꯤꯕ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯦ ꯁꯠ-ꯁꯠ ꯄꯥꯎꯈꯨꯝ ꯄꯤꯌꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯑꯛ 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 ꯂꯥꯎꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯍꯤꯗꯥꯛ ꯃꯇꯝ ꯆꯥꯅ ꯊꯤꯜꯂꯛꯇꯕꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯒꯅꯤ ꯍꯥꯏꯕ ꯈꯨꯡꯒꯪꯗꯨꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯁꯨꯡꯒꯗꯧꯕ ꯖꯪꯒꯜꯗꯒꯤ ꯐꯪꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯂꯣꯏꯅ ꯍꯨꯝꯇꯦꯛꯈꯤꯗꯨꯅ ꯃꯥꯡ ꯇꯥꯛꯄ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯅ ꯍꯤꯗꯥꯛ ꯁꯨꯡꯕ ꯉꯝꯈꯤꯗꯕꯅꯤ, ꯑꯃꯗꯤ ꯍꯤꯗꯥꯛ ꯑꯁꯤ ꯁꯨꯡꯕ ꯃꯇꯝꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯕ ꯃꯔꯝꯅ ꯑꯩꯈꯣই ꯃꯇꯝ ꯆꯥꯅ ꯍꯤꯗꯥꯛ ꯑꯁꯤ ꯊꯤꯜꯂꯛꯄ ꯉꯝꯈꯤꯗꯕꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯔꯥꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯒꯤ ꯍꯤꯗꯥꯛꯁꯤ ꯅꯍꯥꯛ ꯀꯔꯤ ꯅꯨꯃꯤꯠꯇ ꯄꯤꯒꯦ ꯍꯥꯏꯕꯅꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ, ꯑꯩꯈꯣꯏꯅ ꯍꯤꯗꯥꯛꯁꯦ ꯁꯨꯡꯕ ꯃꯇꯝꯗ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯑꯍꯥꯟꯕꯗ ꯐꯨꯠꯇꯣꯛꯂꯒ ꯑꯃꯨꯛ ꯀꯪꯍꯜꯂꯒ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨ ꯁꯨꯡꯕꯗ ꯃꯇꯝꯗꯤ ꯈꯔ ꯆꯪꯒꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯒꯙꯤꯔꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯑꯩꯍꯥꯛꯀꯤ ꯍꯤꯗꯥꯛ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯄꯤꯒꯗꯕꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯜꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯣꯏ ꯍꯣꯏ, ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯍꯤꯗꯥꯛ ꯑꯁꯤ ꯁꯨꯡꯗꯨꯅ ꯁꯣꯏꯗꯅ ꯄꯤꯔꯒꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯋꯥꯄꯥꯡꯁꯤꯜꯂꯝꯃꯤ ꯃꯗꯨꯗꯤ ꯅꯈꯣꯏꯅ ꯍꯤꯗꯥꯛ ꯑꯁꯤ ꯁꯨꯡꯂꯒ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯕꯦꯇꯥꯜꯒꯤ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯑꯅꯥꯕ ꯄꯨꯝꯅꯃꯛ ꯐꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯒꯦꯔꯦꯟꯇꯤ ꯄꯤꯕ ꯉꯝꯒꯗ꯭ꯔꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯒꯙꯤꯔꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯩꯗꯧꯔꯦ, ꯋꯥ ꯃꯈꯥ ꯇꯥꯅ ꯍꯥꯏꯗ꯭ꯔꯕꯗꯤ ꯍꯥꯏꯔꯣ, ꯅꯍꯥꯛ ꯑꯩꯈꯣꯏ ꯊꯥꯖꯕ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯍꯣꯏ ꯍꯣꯏ, ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯊꯥꯖꯕ ꯍꯥꯏꯌꯣ ꯍꯥꯏꯔꯒꯗꯤ ꯍꯤꯗꯥꯛ ꯑꯁꯤꯅ ꯑꯅꯥꯕꯁꯤꯡ ꯑꯁꯤ ꯁꯣꯏꯗꯅ ꯐꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯒꯙꯤꯔꯥꯕꯨ ꯊꯥꯖꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯐꯔꯦ, ꯅꯈꯣꯏꯁꯨ ꯋꯥꯔꯝꯂꯅꯤ, ꯑꯗꯨꯅ ꯅꯈꯣꯏ ꯉꯥꯏꯍꯥꯛ ꯃꯄꯥꯟꯗ ꯄꯣꯊꯥꯖꯔꯨꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯕꯦꯇꯥꯜꯒꯤ ꯀꯣꯅꯨꯡꯗꯨꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯑꯅꯧꯕ ꯄꯥꯎ ꯂꯩꯕꯒꯦ ꯍꯥꯏꯅ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯅꯖꯔꯤꯒꯤ ꯂꯥꯟꯃꯤ ꯑꯅꯤꯗꯨꯗ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯖꯔꯤꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯗꯤ ꯁꯣꯏꯗꯅ ꯐꯪꯂꯅꯤ ꯍꯥꯏꯅ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯕ ꯍꯦꯛ ꯂꯣꯏꯕꯒ ꯁꯨꯔꯥꯔꯥꯀꯦ ꯍꯥꯏꯕ ꯎꯆꯦꯛꯇꯨꯗ ꯅꯖꯔꯤꯒꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯇꯣꯡꯂꯒ ꯉꯁꯥꯏꯒꯤ ꯃꯒꯙꯤꯔꯥꯒꯤ ꯊꯥꯡꯒꯤ ꯃꯈꯨꯝꯗ ꯌꯥꯎꯈꯤꯕ ꯕꯦꯇꯥꯜ ꯑꯃꯒꯨꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯉꯝꯕ ꯍꯤꯗꯥꯛ ꯑꯗꯨ ꯄꯨꯗꯨꯅ ꯃꯈꯣꯏ ꯍꯔꯥꯎꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯥꯏꯔꯛꯂꯤꯕꯗꯨ ꯎꯕꯗ ꯃꯒꯙꯤꯔꯥ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯟꯊꯨꯡ ꯑꯗꯨ ꯐꯪꯂꯒꯅꯤ ꯈꯪꯕꯗꯒꯤ꯫ ꯑꯁꯨꯝꯅ ꯁꯨꯔꯥꯔꯥꯀꯦ ꯑꯃꯗꯤ ꯅꯖꯔꯤꯒꯤ ꯂꯥꯟꯃꯤ ꯑꯅꯤꯗꯨ ꯃꯈꯥꯗ ꯇꯞꯅ ꯄꯥꯏꯊꯔꯛꯂꯒ ꯃꯒꯙꯤꯔꯥꯗ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯒꯙꯤꯔꯥꯅ ꯃꯍꯥꯛꯀꯤ ꯍꯤꯗꯥꯛ ꯑꯗꯨ ꯐꯪꯕꯗꯒꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯍꯤꯗꯥꯛ ꯑꯗꯨ ꯐꯪꯂꯕ ꯃꯇꯨꯡꯗ ꯍꯤꯗꯥꯛ ꯑꯗꯨ ꯄꯣꯔꯛꯂꯤꯕ ꯅꯖꯔꯤꯒꯤ ꯂꯥꯟꯃꯤ ꯑꯃꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯦ
"Thank you, ꯅꯍꯥꯛꯅ ꯑꯩꯒꯤ ꯍꯤꯗꯥꯛ ꯄꯨꯕꯤꯔꯛꯇꯨꯅ ꯑꯩꯍꯥꯛꯄꯨ ꯊꯧꯅꯥ ꯍꯥꯞꯄꯤꯔꯦ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯅꯖꯔꯤꯒꯤ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯄꯨꯡꯅꯣꯠꯇ ꯃꯒꯙꯤꯔꯥꯅ ꯈꯨꯗꯣꯝꯕꯤꯅ ꯊꯤꯟꯕꯗꯨꯗ ꯅꯖꯔꯤꯒꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ "ꯑꯩꯒꯤ ꯄꯨꯡꯅꯣꯠꯇ ꯊꯤꯜꯂꯛꯀꯅꯨ, ꯑꯩ ꯇꯨꯀꯠꯆꯕ ꯐꯥꯎꯏ"ꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯕꯜꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ ꯅꯖꯔꯤꯒꯤ ꯂꯥꯟꯃꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ "ꯅꯈꯣꯏꯅ ꯃꯒꯙꯤꯔꯥꯒꯤ ꯍꯤꯗꯥꯛ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯍꯤꯗꯥꯛꯇꯨꯒꯤ ꯃꯍꯨꯠꯇ ꯀꯔꯤꯒꯨꯝꯕ ꯃꯍꯤ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯍꯤꯗꯥꯛ ꯃꯥꯟꯅꯕ ꯊꯅꯝꯃꯨ"ꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯤꯟ ꯑꯗꯨ ꯀꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯒꯙꯤꯔꯥꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯁꯨꯝ ꯆꯠꯇꯨꯅ ꯂꯩꯔꯤꯉꯩꯗ ꯕꯜꯃꯥꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ "ꯃꯒꯙꯤꯔꯥ, ꯃꯒꯙꯤꯔꯥ, ꯁꯨꯔꯥꯔꯥꯀꯦ ꯑꯃꯗꯤ ꯅꯖꯔꯤꯒꯤ ꯂꯥꯟꯃꯤ ꯑꯅꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯑꯗꯨ ꯂꯧꯕ ꯆꯠꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯀꯣꯅꯨꯡꯗꯨꯗ ꯉꯥꯡꯅꯍꯧꯕ ꯄꯥꯎ ꯑꯃ ꯇꯥꯔꯛꯏꯅ ꯍꯥꯏꯔꯝꯃꯤ"꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ "ꯀꯔꯤ ꯄꯥꯎ ꯇꯥꯔꯛꯏꯅꯣ ꯍꯥꯏꯔꯣ ꯇꯥꯁꯤꯗꯅꯥ"ꯅ꯫ ꯃꯗꯨꯗꯒꯤ ꯕꯜꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ "ꯉꯁꯥꯏ ꯁꯨꯔꯥꯔꯥꯀꯦ ꯑꯃꯗꯤ ꯅꯖꯔꯤꯒꯤ ꯂꯥꯟꯃꯤ ꯑꯁꯤꯅ ꯍꯤꯗꯥꯛ ꯂꯧꯕ ꯀꯣꯅꯨꯡꯗꯨꯗ ꯆꯠꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯒꯤ ꯐꯥꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯄꯨꯖꯥ ꯇꯧꯅꯕꯒꯤꯗꯃꯛ ꯃꯈꯣꯏ ꯔꯦꯗꯤ ꯇꯧꯗꯨꯅ ꯂꯩꯍꯧꯔꯦꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯅꯨꯄꯤ ꯍꯥꯏꯔꯤꯕꯁꯤ ꯑꯇꯩ ꯀꯅꯥꯕꯨꯁꯨ ꯅꯠꯇꯦ ꯄꯋꯟꯃꯂꯤꯕꯨꯅꯤ꯫ ꯑꯁꯨꯝꯅ ꯕꯜꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯨ ꯃꯒꯙꯤꯔꯥꯅ ꯇꯥꯔꯨꯕꯗꯒꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯒ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯗꯨꯗꯤ "ꯄꯋꯟꯃꯂꯤ, ꯅꯍꯥꯛꯄꯨ ꯀꯔꯝꯕ ꯖꯒꯥꯗ ꯂꯩꯔꯝꯒꯗꯒꯦꯅ ꯍꯥꯏꯔꯛꯂꯝꯃꯤ"꯫ ꯑꯁꯨꯝꯅ ꯁꯤꯟ ꯑꯗꯨ ꯀꯠ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤ ꯑꯅꯤꯗꯨꯅ ꯄꯋꯟꯃꯂꯤꯕꯨ ꯖꯩꯒ ꯇꯧꯔꯒ ꯕꯂꯤ ꯇꯧꯅꯕꯒꯤꯗꯃꯛ ꯇꯧꯕ ꯁꯤꯟ ꯑꯗꯨ ꯎꯠꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯈꯨꯠꯇ ꯖꯥꯗꯨꯒꯤ ꯆꯩ ꯑꯗꯨ ꯄꯥꯏꯔꯒ ꯄꯋꯟꯃꯂꯤꯒꯤ ꯃꯃꯥꯏꯗꯒꯤ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯐꯥꯎꯕ ꯅꯥꯟꯊꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ "ꯃꯍꯥꯔꯥꯅꯤ, ꯅꯍꯥꯛꯅ ꯄꯥꯏꯔꯤꯕ ꯖꯥꯗꯨꯒꯤ ꯆꯩ ꯑꯗꯨꯕꯨ ꯃꯊꯧ ꯇꯧꯔꯤꯕꯔꯥ" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ "ꯁꯦꯅꯥꯄꯇꯤ, ꯑꯩꯅ ꯄꯥꯏꯔꯤꯕ ꯖꯥꯗꯨꯒꯤ ꯆꯩ ꯑꯁꯦ ꯑꯆꯝꯕ ꯆꯩ ꯅꯠꯇꯦ, ꯆꯍꯤ 13 ꯆꯨꯞꯅ ꯖꯥꯗꯨ ꯇꯧꯗꯨꯅ ꯂꯥꯛꯂꯕ ꯆꯩꯅꯤ" ꯍꯥꯏꯔꯝꯂꯒ ꯆꯩ ꯑꯗꯨ ꯏꯁꯤꯡ ꯑꯃꯗ ꯂꯨꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯄ ꯃꯇꯝꯗ ꯆꯩ ꯑꯗꯨ ꯃꯩꯈꯨ ꯀꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯖꯥꯗꯨꯒꯤ ꯆꯩ ꯑꯗꯨ ꯏꯁꯤꯡꯗꯨꯗ ꯂꯨꯞꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ "ꯌꯦꯡꯉꯨ ꯁꯦꯅꯥꯄꯇꯤ, ꯑꯩꯈꯣꯏꯅ ꯆꯍꯤ 19 ꯆꯨꯞꯅ ꯇꯧꯔꯛꯄ ꯖꯩꯒ ꯑꯗꯨ ꯂꯣꯏꯒꯗꯧꯕ ꯅꯨꯃꯤꯠ 2 ꯈꯛꯇ ꯉꯥꯏꯔꯦ꯫ ꯅꯨꯃꯤꯠ 2ꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯍꯥꯛꯁꯨ ꯁꯪꯁꯥꯔꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯋꯥꯔ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯉꯝꯒꯗꯧꯔꯕꯅꯤ" ꯍꯥꯏꯔꯒ ꯀꯟꯅ ꯅꯣꯛꯂꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯤꯟ ꯑꯗꯨ ꯀꯠ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯁꯤꯟ ꯑꯃꯗ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯁꯤꯟꯗꯨꯗ ꯃꯒꯙꯤꯔꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯀꯦꯝꯄꯁꯇꯨꯒꯤ ꯑꯀꯣꯏꯕꯗ ꯈꯣꯡꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯑꯋꯥꯡꯕꯗ ꯂꯩꯕ ꯀꯥ ꯑꯃꯗꯨ ꯎꯕꯗ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ "ꯌꯦꯡꯉꯨ ꯕꯔꯃꯥ, ꯑꯥꯗ ꯂꯩꯔꯤꯕ ꯎꯔꯤꯕ ꯀꯥ ꯑꯁꯤ ꯃꯁꯤꯗ ꯑꯩꯍꯥꯛꯀꯤ ꯄꯋꯟꯃꯂꯤ ꯑꯗꯨ ꯃꯁꯤꯗ ꯂꯩꯔꯝꯒꯗꯧꯕ ꯃꯥꯜꯂꯤ"ꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯔꯃꯥꯅ "ꯈꯪꯗꯦꯅꯦ, ꯀꯔꯥꯏꯗꯕꯨ ꯂꯣꯠꯂꯒ ꯊꯝꯃꯝꯗꯣꯔꯤꯕꯅꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯕꯦꯇꯥꯜ ꯂꯩꯕꯥꯛꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ꯀꯦꯝꯄꯁ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯃꯥꯟꯅꯕꯤ 3ꯒ ꯇꯧꯔꯒ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯜꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ "ꯃꯒꯙꯤꯔꯥ, ꯃꯍꯥꯔꯥꯅꯤ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯃꯈꯣꯏ ꯃꯔꯤꯃꯛꯁꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯃꯈꯛꯇꯔꯥꯅ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯜꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ "ꯔꯥꯖꯀꯨꯃꯥꯔꯤꯗꯤ ꯑꯃꯈꯛꯇꯅꯤ, ꯂꯥꯛꯏꯕ ꯃꯈꯣꯏ 3 ꯑꯁꯤꯅ ꯃꯃꯥꯟꯅꯕꯤꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯁꯦꯟ ꯑꯗꯨ ꯑꯃꯒ ꯃꯐꯝ ꯑꯗꯨ ꯅꯛꯁꯟꯅꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯐꯝ ꯏꯈꯪ ꯈꯪꯍꯧꯗꯅ ꯉꯁꯥꯏ ꯃꯒꯙꯤꯔꯥꯅ ꯄꯋꯟꯃꯂꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯃꯐꯝ ꯑꯗꯣꯝꯗꯒꯤ ꯃꯤ ꯑꯆꯧꯕ ꯍꯥꯏꯕꯗꯤ ꯍꯤꯡꯆꯥꯕ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯕ ꯃꯔꯥꯏꯕꯛꯇ ꯃꯃꯤꯠ ꯄꯥꯟꯕ ꯃꯤꯑꯣꯏ ꯑꯃ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯣꯡꯊꯣꯔꯛꯂꯒ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯉꯥꯛꯏꯕ ꯁꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨ ꯑꯃꯃꯝꯇ ꯐꯨꯗꯠꯂꯒ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯁꯨꯝ ꯆꯣꯡꯈꯠꯈꯤꯗꯨꯅ ꯑꯋꯥꯡꯕ ꯃꯐꯝ ꯑꯃꯗ ꯆꯣꯡꯈꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯈꯣꯏ ꯃꯁꯦꯟ ꯑꯗꯨ ꯌꯥꯝꯅ ꯀꯤꯖꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯨꯡꯗ ꯂꯣꯠꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯜꯃꯥꯅ ꯃꯒꯙꯤꯔꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ "ꯃꯒꯙꯤꯔꯥ, ꯉꯁꯥꯏ ꯌꯥꯎꯈꯤꯕ ꯕꯦꯇꯥꯜꯒꯨꯝꯅ ꯁꯛꯇꯤ ꯀꯜꯂꯕ ꯍꯤꯗꯥꯛ ꯑꯗꯨ ꯊꯛꯆꯜꯂꯣ" ꯍꯥꯏꯅ ꯊꯛꯆꯜꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯒꯙꯤꯔꯥꯅ ꯍꯤꯗꯥꯛ ꯑꯗꯨ ꯊꯛꯂꯕ ꯃꯇꯨꯡꯗ ꯃꯒꯙꯤꯔꯥ ꯑꯗꯨ ꯀꯔꯤ ꯇꯧꯒꯗꯧꯕꯅꯣ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯅꯥꯛꯂꯣꯝꯗ ꯑꯃꯨꯛ ꯆꯠꯂꯤ ꯑꯃꯨꯛ ꯍꯜꯂꯛꯏ ꯑꯁꯨꯝ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯤꯡꯆꯥꯕ ꯑꯗꯨ ꯃꯊꯛꯇꯒꯤ ꯆꯣꯡꯊꯔꯛꯂꯒ
Magadira amadi Rajkumari na leiriba mokhoigi mafam adumda changselaknami. Asumna Magadira na tokfum chafam khangdana leiringai timing duda hingchaba du changselakpadagi Magadira na ngaikho nahak maduda lepu haibagi mawongda khut thangkatuna hairami. Madudagi hingchaba adu karamba makhalgi power no Magadira da chelibasi khangdana hingchaba adu chap lepami. Madudagi hingchaba adugi matungda chenselakpa betalgi manaising aduna puraga mafam adudagi chakhirami. Tauriba mawong adu Maharani aduna lapna urami. Aduga Maharani aduna Senapati adu asumna hairami. Senapati karigino Magadira na makhut thangkatpa matamda aikhoigi hingchaba sina lepkhribasi mahakta kari karamba thona pangal leiba jatno hana hangami. Madudagi Senapati aduna asumna hairaklami madudi Maharani aisu gyan tade Magadira gi karamba power amadi panganna hingchaba sibu khamba ngamlibano habasi ai khangde hana hairami. Madudagi Rajkumari aduna Magadira da asumna hairaklami madudi Magadira nangi karamba natikna thona amadi panganna asuk kankraba hingchaba sibu khamba ngamlibano na hangami. Rajkumari adugi wahai adu taraba matungda Magadira na asumna pakhum pirami madudi Rajkumari gumba masak matau fajaraba nupi amana aigi nakanda leptuna leirabada aina kamdawna thona pangan uloidage asigumba hingchabadi kaisu nate chama laksano aina loina thengnaba ngamgani ana hairami. Madudagi lapna leiriba Maharani aduna khubak phuraklaga nakhoina tawribado mafam adudagi chakhro na hairaklami. Madudagi Rajkumari amadi Magadira makhoising adu mafam adu thaduktuna chatnakhirami. Madudagi makhoi mayam adu mafam adudagi kainakhraba matungda Balmana Magadira da asumna hairaklami madudi Magadira nangna ngasai tawridubu karino ainadi haijabani nangna thakliba hidaktugi mathaktangba saruktu isingni isingdugi makhada betalgumna kanma ngamba hida adu yaubani haibadu nangna tabihide haina. Madudagi Balmagi mamanaba amadunasu asumna hairaklami madudi Magadira aisu Balmana haiba wahise nangoda tamba kauhore na hairami. Madudagi Magadira na asumna hairaklami madudi adudi aina thakliba hida adu ising oireko aduga aina betalsu onba ngambasu nataba aina khut thangkatpaga aduk chawkhraba maraibakta mamit panba hingchaba aduna lepiduna karigi ana hangami. Madudagi Balmana asumna hairaklami madudi haiba thakto asidi ngasaigi mi achauba maraibakta mamit panba hingchaba adu khaktana khangamgani mahakna hairaga gyan punamak tagani ana hairami. Madudagi sinna tu kat tawkhraba matungda ningthau adugi konung adu ulai. Ningthau adugi konungduda Rajkumari aduna asum laklami maduda Magadira amadi mahaki mamanaba anidugasu leptuna leirami. Madudagi Rajkumari adu asum changsilaktuna makhoi masen unaduna wari sarami. Aduga ahanbada Magadira na Rajkumari duda namaste na hairami. Madudagi Rajkumari adunasu namaste na hairami. Madugi matungda Magadira na Rajkumari adubu munna yengduna leirami amadi Magadira gi makhwangda yaliba khaw aduda yauriba Nazarigi lanmi adunasu asumna hairaklami madudi kayada fajakraba Rajkumari no asigumba nupi ase aikhoigi Nazari haiba khungangdudadi mahak tawna fajaba nupi amatasu ude na hairami. Madudagi Rajkumari aduna Magadira da sumna hanglaklami madudi karigino Magadira nangna aingonda aduk munna yenglibadi aihakki phiron asi pakchadrabra na hangami. Madudagi Rajkumari adugi wahai adu taraba matungda Magadira na asumna hairaklami madudi aidi Rajkumari asina seliba dress se setrabaga chap manare hana urure hana hairami. Madugi wahai adu tabada Balma amadi mamanaba ani du machin khumjalaga karino Magadira na ngangi wahai asibo na hairami. Madudagi Magadira gi wahai adu tabada Rajkumari adu ikairap tawna mathabakta makhut thamlaga ihe na hairaklami. Madudagi leiriba mayam aduna phattaba wakhan khanbadu ubada Magadira na asumna hairaklami madudi mayam phattana wakhan lana khanbiginu Rajkumari aina haijaribasidi Rajkumari gi phajaba saktam achina aihakpu pungaw ngawhalle na haijabani na hairami. Madudagi Rajkumari aduna asumna hairaklami madudi angawba asidi aduga makha taraknami madudi Magadira ngasidi nungdangda chakle namba lei nahak soidana laoko na hairamlaga Rajkumari adu mafam adudagi chakhirami. Madudagi hairiba numit adugi nungdangda Rajkumari adugi konungda Magadira amadi mamanaba makhoising adu
ꯆꯥꯛꯂꯦꯟꯒꯤꯗꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯇꯦꯕꯜ ꯑꯗꯨꯗ ꯐꯝꯃꯤꯟꯅꯔꯒ ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯤꯉꯩ ꯃꯔꯛꯇꯨꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯐꯖꯔꯕ ꯆꯥꯛꯂꯦꯟꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯒꯙꯤꯔꯥ ꯑꯃꯗꯤ ꯂꯥꯛꯂꯤꯕ ꯅꯈꯣꯏ ꯃꯌꯥꯝ ꯑꯕꯨ ꯑꯩꯅ ꯋꯦꯜꯀꯝ ꯇꯧꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯆꯥꯅꯕꯒꯤꯗꯃꯛ ꯔꯦꯗꯤ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ, ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯆꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯈꯨꯠꯇ ꯖꯨ ꯒ꯭ꯂꯥꯁ ꯑꯃꯃꯝ ꯄꯥꯏꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯄꯥꯏꯔꯅꯕꯒꯤꯗꯃꯛ ꯊꯛꯂꯁꯤ ꯍꯥꯏꯔꯒ ꯆꯦꯁ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯊꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯒꯙꯤꯔꯥ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯜꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯒꯙꯤꯔꯥ, ꯑꯩꯈꯣꯏ ꯆꯥꯛꯄꯨꯗꯤ ꯆꯥꯔꯅꯤ ꯍꯥꯏꯕꯕꯨ ꯇꯦꯕꯜ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯒꯨꯝꯚꯤꯔ ꯃꯄꯨꯝ ꯑꯃ ꯆꯥꯅꯕꯅꯦꯅ ꯊꯝꯂꯤꯕꯁꯤ ꯎꯕꯗ ꯑꯩꯗꯤ ꯀꯤꯕꯅ ꯆꯥꯛꯀ ꯆꯥꯕ ꯉꯝꯗ꯭ꯔꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯕꯜꯃꯥ, ꯃꯍꯥꯔꯥꯅꯤ, ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯄꯥꯏꯅꯕꯒꯤꯗꯃꯛ ꯆꯦꯁ ꯇꯧꯔꯤꯕ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯨ ꯆꯦꯁ ꯇꯧꯁꯤꯔꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯈꯨꯠ ꯁꯥꯡꯅ ꯇꯤꯡꯊꯣꯔꯛꯂꯒ ꯃꯈꯣꯏꯅ ꯆꯦꯁ ꯇꯧꯁꯦ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯍꯥꯔꯥꯅꯤ ꯑꯗꯨꯁꯨ ꯆꯦꯁꯇꯨ ꯌꯥꯎꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠ ꯑꯗꯨ ꯖꯨ ꯒ꯭ꯂꯥꯁ ꯄꯥꯏꯔꯒ ꯅꯛꯁꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯒꯙꯤꯔꯥ ꯑꯃꯗꯤ ꯕꯜꯃꯥ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯤꯔꯒ ꯈꯪꯂꯩ ꯂꯩꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯈꯨꯠ ꯁꯥꯡꯅ ꯇꯤꯡꯊꯣꯔꯛꯂꯤꯕ ꯑꯗꯨ ꯌꯥꯎꯔꯒ ꯃꯒꯙꯤꯔꯥ, ꯕꯜꯃꯥ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯃꯔꯤ ꯆꯦꯁ ꯍꯥꯏꯔꯒ ꯄꯥꯏꯅꯕꯒꯤꯗꯃꯛ ꯊꯛꯂꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯊꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯕꯨ ꯆꯥꯛꯂꯦꯟ ꯑꯁꯤꯗ ꯀꯧꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯄ ꯋꯥꯍꯩ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯑతిꯊꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯔꯤꯁꯤꯞ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯇꯧꯗ꯭ꯔꯕ ꯌꯥꯗꯕ ꯏꯊꯧꯗꯥꯡꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯋꯥ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯔꯥꯅꯤꯅ ꯂꯩꯕꯥꯛ 53 ꯁꯥꯁꯟ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦꯀꯣ ꯍꯥꯏꯅ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯃꯗꯨꯗꯤ ꯍꯣꯏ, ꯂꯩꯕꯥꯛ 53 ꯁꯥꯁꯟ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯑꯩꯁꯨ ꯈꯪꯉꯤ ꯍꯥꯏꯅ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯔꯤꯕꯁꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯍꯧꯅ ꯅꯣꯛꯂꯒ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯒꯙꯤꯔꯥ, ꯅꯪꯅꯗꯤ ꯈꯜꯂꯝꯒꯅꯤ ꯑꯩꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯕ, ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯕꯦꯇꯥꯜ ꯖꯥꯇꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯑꯩ ꯃꯈꯣꯏꯒꯤꯗꯃꯛꯇ ꯍꯤꯡꯕꯅꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯝꯂꯤꯕ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯞ ꯇꯧꯅ ꯌꯦꯡꯂꯛꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯒꯙꯤꯔꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯗꯧꯔꯦ ꯃꯒꯙꯤꯔꯥ, ꯋꯥꯍꯪ ꯌꯥꯝꯅ ꯍꯪꯈꯣꯗꯅ ꯍꯪꯉꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯆꯨꯝꯃꯦ, ꯃꯍꯥꯔꯥꯅꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯨꯃꯛ ꯂꯣꯏꯅ ꯆꯨꯝꯃꯦ꯫ ꯑꯩꯈꯣꯏꯒꯤ ꯀꯥꯡꯒꯅꯤ ꯍꯥꯏꯕ ꯂꯝꯗꯨꯗꯁꯨ ꯕꯦꯇꯥꯜ ꯑꯩꯈꯣꯏꯅ ꯂꯩꯅꯤꯡꯕ ꯃꯑꯣꯡꯗ ꯂꯩ, ꯑꯗꯨꯒ ꯅꯣꯔꯃꯦꯟ ꯑꯣꯏꯅ ꯂꯩꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯗꯨꯗꯤ ꯖꯦꯜꯗ ꯂꯩꯕ ꯒꯨꯂꯥꯝ ꯑꯃꯒꯨꯝꯅ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯍꯥꯏꯔꯒ ꯃꯒꯙꯤꯔꯥꯗꯨ ꯈꯤꯇꯪ ꯁꯥꯎꯔꯞ ꯇꯧꯅ ꯌꯦꯡꯂꯒ ꯁꯤꯟ ꯑꯗꯨ ꯀꯠ ꯇꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯤꯟ ꯑꯗꯨ ꯀꯠ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯁꯤꯟ ꯑꯃꯗ ꯃꯒꯙꯤꯔꯥ, ꯕꯜꯃꯥ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯀꯥ ꯑꯃꯗ ꯋꯥꯔꯤ ꯈꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯤ ꯉꯁꯥꯏ ꯃꯨꯆꯨꯀꯨꯗꯟꯅ ꯃꯈꯣꯏꯗ ꯇꯥꯛꯂꯛꯄ ꯄꯥꯎꯔꯧ 4ꯗꯨꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕ ꯄꯥꯎꯔꯧ ꯅꯨꯡ ꯊꯥꯗꯔꯕꯗꯤ ꯂꯝꯕꯤ ꯐꯪꯒꯅꯤ ꯍꯥꯏꯕ ꯄꯥꯎꯔꯧ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯄꯥꯎꯔꯧ ꯃꯤꯡ ꯍꯣꯡꯂꯕꯗꯤ ꯑꯩꯈꯣꯏꯗ ꯊꯧꯅꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯇꯧꯒꯗꯒꯦ ꯍꯥꯏꯅ ꯃꯒꯙꯤꯔꯥꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯒꯙꯤꯔꯥꯅ ꯃꯈꯣꯏꯅ ꯉꯁꯥꯏ ꯄꯣꯔꯛꯈꯤꯕ ꯗꯥꯏꯔꯤ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯖꯔꯝꯃꯤ ꯑꯃꯗꯤ ꯁꯦꯀꯦꯟ ꯁ꯭ꯇꯦꯞꯇ ꯄꯤꯔꯛꯄ ꯄꯥꯎꯔꯧ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯗꯥꯏꯔꯤ ꯑꯗꯨꯗ ꯏꯔꯤꯕꯗꯨ ꯌꯦꯡꯖꯔꯝꯃꯤ꯫ ꯗꯥꯏꯔꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯇꯨꯝꯂꯕꯗꯤ ꯕꯦꯇꯥꯟ ꯖꯥꯇꯤꯒꯤ ꯀꯣꯅꯨꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯁ꯭ꯇꯦꯞ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯀꯔꯝꯗꯧꯅ ꯍꯣꯠꯅꯁꯤꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯗꯥꯏꯔꯤ ꯑꯗꯨ ꯄꯥꯔꯒ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯜꯃꯥꯅ ꯃꯈꯨꯠꯇ ꯍꯪꯉꯣꯏ ꯑꯗꯨ ꯊꯝꯂꯒ ꯃꯔꯩꯅ ꯂꯦꯛꯂꯒ
ꯄꯋꯟꯃꯂꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯀꯗꯣꯝꯗꯅꯣꯅ ꯍꯪꯅꯕꯒꯤꯗꯃꯛ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯜꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤꯅꯣ ꯅꯈꯣꯏ ꯃꯌꯥꯝꯅ ꯁꯤꯟꯕꯤꯔꯤꯁꯤꯕꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯜꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, "ꯕꯜꯃꯥ, ꯀꯔꯤꯃꯠꯇ ꯈꯜꯂꯨꯅꯨꯁꯦ, ꯅꯨꯡꯁꯤ ꯍꯤꯗꯥꯛꯀꯤ ꯑꯃꯦꯠꯄꯅꯤ ꯈꯜꯂꯒ ꯁꯠ ꯂꯥꯎꯅ ꯂꯦꯛꯁꯜꯂꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯜꯃꯥ ꯑꯗꯨ ꯃꯔꯩ ꯇꯤꯡꯊꯣꯛꯂꯒ ꯍꯪꯉꯣꯏ ꯑꯗꯨꯗ ꯂꯦꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯪꯉꯣꯏ ꯑꯗꯨꯗ ꯂꯦꯛꯄꯗꯨ ꯎꯕꯗ ꯅꯖꯔꯤꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯂꯥꯟꯃꯤ ꯑꯅꯤꯗꯨ ꯌꯥꯝꯅ ꯇꯨꯀꯠꯆꯔꯕ ꯇꯧꯔꯞꯅ ꯃꯇꯤꯟ ꯊꯨ ꯂꯥꯎꯅ ꯁꯤꯠꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯕꯜꯃꯥꯅ ꯍꯪꯉꯣꯏꯗꯨꯗ ꯄꯋꯟꯃꯂꯤꯗꯨꯕꯨ ꯀꯔꯣꯝꯗ ꯂꯣꯠꯈꯤꯒꯦ ꯑꯃꯨꯛꯇꯗꯤ ꯃꯐꯝ ꯇꯥꯛꯎꯅ ꯍꯪꯉꯣꯏꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯪꯉꯣꯏ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕꯗꯨꯒꯤ ꯃꯊꯛꯂꯣꯝꯗ ꯃꯈꯨꯠ ꯊꯤꯜꯂꯝꯃꯤ꯫ ꯍꯪꯉꯣꯏ ꯑꯗꯨꯅ ꯃꯈꯨꯠꯇꯨ ꯃꯊꯛꯇ ꯊꯤꯟꯕꯗꯨ ꯎꯕꯗ ꯕꯜꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, "ꯑꯣ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ, ꯄꯋꯟꯃꯂꯤꯗꯣ ꯅꯍꯥꯟꯅ ꯁꯔꯒ ꯀꯥꯈ꯭ꯔꯕ ꯑꯣꯏꯔꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯕꯜꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯩ ꯑꯄꯪꯕ, ꯅꯍꯥꯟꯅ ꯃꯊꯛꯇ ꯀꯥꯈ꯭ꯔꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯍꯥꯏꯔꯤꯁꯦ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯗꯒꯤ ꯃꯊꯛꯂꯣꯝꯗ ꯀꯔꯝꯕ ꯃꯐꯝꯗꯅꯣꯃ ꯂꯣꯠꯇꯨꯅ ꯊꯝꯃꯤ ꯍꯥꯏꯕ ꯇꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯒꯙꯤꯔꯥꯅ ꯕꯦꯇꯥꯜꯒꯨꯝꯅ ꯀꯟꯅꯕ ꯍꯤꯗꯥꯛ ꯑꯗꯨ ꯊꯛꯆꯜꯂꯒ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯥꯅ ꯂꯥꯎꯔꯒ ꯂꯩꯔꯝꯂꯤꯕ ꯕꯜꯃꯥ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯑꯃꯗꯤ ꯅꯖꯔꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯀꯤꯍꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯀꯤꯗꯨꯅ ꯑꯥꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯒꯙꯤꯔꯥꯅ ꯃꯌꯥꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯌꯥꯔꯦꯁꯦ, ꯀꯤꯔꯅꯨ, ꯑꯩꯅ ꯅꯈꯣꯏꯗ ꯐꯥꯒꯤ ꯇꯧꯕꯅꯤ꯫ ꯄꯋꯟꯃꯂꯤꯗꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯒꯤ ꯃꯊꯛꯇ ꯀꯔꯥꯏꯗ ꯊꯝꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯆꯠꯂꯒ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯒꯙꯤꯔꯥ ꯑꯗꯨ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯄꯥꯏꯈꯠꯂꯒ ꯐꯛꯂꯥꯡꯗ ꯅꯞꯄꯒ ꯆꯠꯂꯒ ꯄꯋꯟꯃꯂꯤꯅ ꯂꯩꯔꯤꯕꯗꯨ ꯀꯔꯥꯏꯗꯅꯣ ꯍꯥꯏꯅ ꯌꯦꯡꯕ ꯀꯥꯈꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈ꯭ꯋꯥꯏꯒꯤ ꯃꯊꯛꯇ ꯂꯩꯕ ꯀꯥ ꯑꯃꯗ, ꯍꯥꯏꯕꯗꯤ ꯕꯦꯇꯥꯜ ꯖꯥꯇꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤ ꯃꯈꯣꯏꯅ ꯆꯍꯤ 19 ꯆꯨꯝꯅ ꯄꯥꯡꯊꯣꯛꯀꯗꯧꯕ ꯖꯩꯒ ꯇꯧꯐꯝ ꯑꯗꯨꯒꯤ ꯀꯥꯗ ꯄꯋꯟꯃꯂꯤ ꯑꯗꯨ ꯇꯦꯕꯜꯒꯨꯝꯂꯕ ꯑꯄꯥꯛꯄ ꯃꯐꯝ ꯑꯃꯗ ꯋꯥꯟꯊꯔꯒ ꯇꯥꯔꯒ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯄꯋꯟꯃꯂꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯁꯨꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯃꯗꯨꯗꯤ, "ꯄꯋꯟꯃꯂꯤ, ꯅꯍꯥꯛꯀꯤ ꯍꯤꯡꯕ ꯑꯃꯗꯤ ꯁꯤꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯅꯪꯕꯨ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯟꯅ ꯍꯥꯠꯄ ꯃꯊꯧ ꯇꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯅꯪꯕꯨ ꯅꯇꯨ ꯅꯥꯝꯃꯇ ꯁꯣꯛꯇꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯄꯨꯒꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯒꯙꯤꯔꯥ ꯑꯗꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯇꯨꯃꯤꯟꯅ ꯆꯠꯀꯦꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯃꯐꯝ ꯑꯗꯨꯗ ꯁꯟꯇ꯭ꯔꯤ ꯇꯥꯗꯨꯅ ꯂꯩꯕ ꯕꯦꯇꯥꯟꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯎꯕꯗꯒꯤ ꯃꯒꯙꯤꯔꯥꯗ ꯇꯥꯗꯨꯅ ꯊꯣꯝꯗꯨꯅ ꯋꯥꯟꯊꯍꯟꯈꯤꯔꯝꯃꯤ꯫ ꯃꯈꯥꯗ ꯂꯩꯍꯧꯔꯤꯕ ꯕꯜꯃꯥ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯅꯖꯔꯤ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯒꯙꯤꯔꯥꯅ ꯍꯜꯂꯛꯄꯗꯨ ꯉꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯜꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, "ꯃꯒꯙꯤꯔꯥꯅ ꯆꯠꯈꯤꯕꯗꯨ ꯄꯨꯡ 9 ꯆꯞ ꯆꯥꯅ ꯐꯥꯔꯕꯐꯥꯎꯗ ꯍꯧꯖꯤꯛꯐꯥꯎꯗ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯨ ꯃꯥꯕꯨ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯖꯔꯤꯒꯤ ꯂꯥꯟꯃꯤ ꯑꯃꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, "ꯃꯍꯥꯛ ꯑꯗꯨ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗ ꯁꯣꯏꯗꯅ ꯇꯥꯔꯝꯒꯗꯧꯕ ꯃꯥꯜꯂꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯕꯜꯃꯥꯅ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯄꯦꯔꯞ ꯇꯧꯔꯒ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, "ꯑꯩꯈꯣꯏꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ, ꯐꯠꯇꯕ ꯅꯨꯡꯗꯕ ꯊꯕꯛ ꯉꯥꯛꯇ ꯊꯣꯛꯑꯦ ꯍꯥꯏꯅ"꯫ ꯑꯗꯨꯒ ꯕꯜꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, "ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯗꯤ ꯄꯟꯗꯤꯠ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯇꯥꯔꯤꯀꯥꯗꯣ ꯃꯆꯥꯅꯨꯄꯥ ꯑꯐꯕ ꯑꯃ ꯐꯪꯒꯅꯤ, ꯃꯪꯒꯣꯜ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯁꯤꯗꯩꯁꯤꯗ ꯖꯦꯜꯗ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯅ ꯗꯁꯥ ꯇꯥꯔꯦ ꯍꯥꯏꯅ ꯀꯞꯄꯝꯃꯤ"꯫ ꯕꯜꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯅꯖꯔꯤꯒꯤ ꯂꯥꯟꯃꯤ ꯑꯃꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, "ꯍꯦ ꯕꯜꯃꯥ, ꯅꯪꯅ ꯁꯤꯈ꯭ꯔꯁꯨ ꯅꯪꯒꯤ ꯅꯨꯄꯤꯗꯨꯗꯤ ꯑꯉꯥꯡ ꯃꯃꯥ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ, ꯅꯪ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯜꯃꯥꯅ, "ꯍꯩꯠ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯅꯪꯅ ꯀꯔꯤ ꯈꯪꯗꯅ" ꯍꯥꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯖꯔꯤꯒꯤ ꯂꯥꯟꯃꯤ ꯑꯗꯨ, "ꯍꯣꯏ, ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯔꯒꯦꯅ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯃꯒꯙꯤꯔꯥ ꯑꯗꯨ ꯃꯍꯥꯛꯅ ꯋꯥꯟꯊꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯊꯥꯡ ꯃꯇꯣꯟꯗꯨꯅ ꯃꯒꯙꯤꯔꯥ ꯑꯗꯨ ꯂꯦꯡꯍꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯇꯞꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, "ꯑꯩꯍꯥꯛꯇꯤ ꯅꯍꯥꯛꯅ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯆꯤꯡꯅꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯑꯣꯡ ꯅꯇꯧ ꯑꯃꯗꯤ ꯇꯧꯔꯛꯄ ꯊꯕꯛ ꯊꯧꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯑꯁꯤꯕꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯃꯥꯜꯂꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯅꯨꯃꯤꯠꯇꯨꯗ ꯈꯪꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯌꯨ, ꯅꯍꯥꯛ ꯇꯁꯦꯡꯅ ꯀꯔꯝꯕ ꯖꯥꯇꯤꯅꯣ, ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ ꯃꯐꯝꯁꯤꯗ" ꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥ ꯑꯗꯨꯅ ꯅꯣꯛꯁꯟꯅꯔꯒ, "ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯕꯖꯥꯠꯅꯣ" ꯍꯥꯏꯔꯒ ꯃꯒꯙꯤꯔꯥꯅ
ꯄꯥꯡꯒꯟ ꯊꯣꯛꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯃꯅꯥꯏꯗꯨꯒꯤ ꯃꯕꯨꯛꯇ ꯀꯤꯟꯅ ꯊꯤꯜꯂꯨꯔꯕꯁꯨ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯃꯅꯥꯏꯗꯨꯗꯗꯤ ꯀꯔꯤꯒꯨꯝꯕ ꯆꯩꯅꯥꯈꯣꯠ ꯑꯃꯠꯇ ꯐꯥꯎꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯃꯅꯥꯏꯗꯨꯅ ꯁꯥꯎꯔꯛꯇꯨꯅ ꯃꯈꯨꯠꯅ ꯑꯃꯨꯛꯇꯪ ꯊꯤꯜꯂꯛꯄꯗ ꯃꯒꯙꯤꯔꯥ ꯑꯗꯨ ꯋꯥꯡꯅ ꯄꯥꯏꯈꯠꯂꯒ ꯐꯛꯂꯥꯡꯗ ꯁꯨꯖꯜꯂꯒ ꯃꯈꯥꯗ ꯑꯣꯟꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥꯗ ꯑꯣꯟꯊꯔꯨꯔꯒ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯒꯙꯤꯔꯥ, ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧꯁꯤꯅ ꯈꯪꯏ ꯃꯗꯨꯗꯤ ꯅꯍꯥꯛ ꯑꯁꯤ ꯕꯦꯇꯥꯜ ꯑꯃꯔ ꯅꯠꯇ꯭ꯔꯒ ꯕꯦꯇꯥꯜꯂꯥ ꯍꯥꯏꯕꯗꯨ ꯆꯤꯡꯅꯕ ꯐꯥꯎꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛꯇ ꯈꯨꯡꯒꯪ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯅꯍꯥꯛ ꯑꯁꯤ ꯕꯦꯇꯥꯜ ꯑꯃꯔ ꯅꯠꯇ꯭ꯔꯒ ꯁꯥꯁꯤꯟꯅꯕ ꯕꯦꯇꯥꯜꯂꯥ ꯍꯥꯏꯕꯗꯨ ꯆꯥꯡꯌꯦꯡ ꯇꯧꯗꯨꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯈꯪꯍꯟꯒꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯒꯙꯤꯔꯥ ꯑꯃꯗꯤ ꯕꯜꯃꯥ ꯑꯅꯤꯗꯨ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯁꯔꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯒꯙꯤꯔꯥ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯕꯜꯃꯥ ꯑꯗꯨ ꯁꯔꯪꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯒ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯅꯖꯔꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯃꯅꯥꯏꯁꯤꯡꯗꯨꯅ ꯃꯈꯣꯏꯒꯤ ꯕꯦꯇꯥꯜꯗꯧꯅ ꯀꯜꯂꯕ ꯍꯤꯗꯥꯛ ꯑꯗꯨ ꯄꯥꯏꯔꯒ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯃꯗꯨꯗꯤ ꯃꯒꯙꯤꯔꯥ ꯑꯗꯨ ꯕꯦꯇꯥꯜꯒꯨꯝꯅ ꯀꯟꯅꯕꯒꯤ ꯍꯤꯗꯥꯛ ꯑꯗꯨ ꯊꯛꯈ꯭ꯔꯕ꯭ꯔꯥꯅ ꯕꯜꯃꯥꯅ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯤꯗꯥꯛꯁꯦ ꯉꯁꯥꯏꯅ ꯊꯛꯈ꯭ꯔꯕꯅꯤ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛꯇꯣ ꯍꯤꯗꯥꯛꯇꯨꯒꯤ ꯔꯤꯑꯦꯛꯁꯟꯗꯣ ꯄꯥꯟꯗ꯭ꯔꯤꯕꯅꯤꯅ ꯈꯪꯉꯣꯏ꯫ ꯃꯍꯥꯛꯅ ꯍꯤꯗꯥꯛꯇꯨꯒꯤ ꯔꯤꯑꯦꯛꯁꯟꯗꯣ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯀꯝꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯒꯙꯤꯔꯥ, ꯅꯪ ꯉꯁꯤꯗꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯕꯦꯇꯥꯜ ꯑꯃꯔ ꯅꯠꯇ꯭ꯔꯒ ꯕꯦꯇꯥꯜ ꯑꯃ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯃꯌꯥꯝꯒꯤ ꯃꯃꯥꯡꯁꯤꯗ ꯁꯣꯏꯗꯅ ꯈꯪꯂꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯒꯙꯤꯔꯥ, ꯅꯪ ꯉꯁꯤꯗꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯨꯡꯁꯤꯕꯒꯤ ꯃꯃꯥꯡꯗ ꯕꯦꯇꯥꯜ ꯁꯥꯖꯤꯟꯅꯕ ꯃꯒꯙꯤꯔꯥ, ꯅꯪ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯁꯥꯕꯒꯤ ꯃꯃꯥꯡꯗ ꯕꯔꯞꯅ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯥꯡꯗꯗꯤ ꯀꯔꯝꯕ ꯊꯧꯅꯥ ꯄꯥꯡꯒꯜꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕꯒꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯂꯥꯟꯊꯦꯡꯅꯔꯒ ꯀꯥꯟꯗꯗ ꯈꯪꯒꯅꯤ ꯍꯥꯏꯔꯒ ꯃꯒꯙꯤꯔꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯐꯔꯦ, ꯃꯒꯙꯤꯔꯥꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯦꯡꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀ ꯆꯥꯟꯅꯕ ꯈꯨꯠꯂꯥꯏ ꯑꯃ ꯄꯤꯌꯨ, ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯕ ꯑꯁꯤ ꯆꯥꯡꯌꯦꯡ ꯇꯧꯔꯁꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯊꯥꯡ ꯑꯁꯥꯡꯕ ꯑꯃꯒ ꯁꯣꯔꯤ ꯑꯃꯒ ꯄꯥꯏꯔꯒ ꯉꯁꯤꯗꯤ ꯌꯦꯛꯅꯕ ꯈꯨꯗꯤꯡꯃꯛ ꯇꯨꯝꯅ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯊꯥꯡ ꯑꯗꯨ ꯍꯥꯏꯗꯨꯅ ꯂꯦꯞꯄꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯃꯅꯥꯏ ꯑꯆꯧꯕ ꯑꯗꯨ ꯃꯊꯛꯇꯒꯤ ꯆꯣꯡꯊꯔꯛꯂꯒ ꯃꯒꯙꯤꯔꯥꯗ ꯊꯥꯡꯅ ꯌꯥꯟꯊꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯃꯅꯥꯏ ꯑꯅꯤ ꯑꯗꯨ ꯐꯨꯅꯕ ꯌꯥꯕ ꯐꯨꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯕ ꯌꯥꯕ ꯐꯨꯅꯔꯕ ꯃꯇꯨꯡꯗ ꯃꯗꯨꯗꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯃꯅꯥꯏꯗꯨꯒꯤ ꯃꯈꯣꯡꯗ ꯄꯨꯟꯁꯤꯜꯂꯤꯕ ꯖꯣꯂꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜꯅ ꯖꯣꯂꯤ ꯑꯗꯨ ꯊꯗꯠꯂꯕ ꯃꯇꯨꯡꯗ ꯃꯒꯙꯤꯔꯥꯗ ꯍꯥꯏꯔꯒ ꯐꯨꯅꯅꯕ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕ ꯖꯣꯂꯤ ꯑꯗꯨ ꯐꯥꯔꯒ ꯃꯍꯥꯛꯄꯨ ꯃꯈꯥꯗ ꯆꯤꯡꯊꯒꯦ ꯍꯥꯏꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯃꯍꯥꯛ ꯑꯗꯨ ꯆꯤꯡꯊꯕꯗꯤ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯊꯛꯇ ꯆꯣꯡꯈꯠꯂꯒ ꯃꯍꯥꯛꯄꯨ ꯀꯥꯎꯁꯜꯂꯝꯃꯤ꯫ ꯑꯃꯗꯤ ꯃꯇꯥꯡꯗꯨꯗ ꯃꯒꯙꯤꯔꯥ ꯑꯗꯨ ꯉꯁꯥꯏ ꯊꯛꯈ꯭ꯔꯤꯕ ꯍꯤꯗꯥꯛ ꯑꯗꯨꯒꯤ ꯔꯤꯑꯦꯛꯁꯟꯗꯨ ꯄꯥꯜꯂꯛꯄꯗꯒꯤ ꯃꯍꯥꯛ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯡꯒꯜ ꯀꯜꯂꯛꯂꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯃꯅꯥꯏ ꯑꯗꯨ ꯐꯖꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯊꯥꯡ ꯑꯗꯨꯅ ꯊꯤꯜꯂꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛꯄꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯍꯣꯏ, ꯅꯪꯉꯣꯟꯗ ꯄꯥꯡꯒꯜꯗꯤ ꯌꯥꯝꯅ ꯀꯜꯂꯤ, ꯑꯗꯨꯕꯨ ꯀꯣꯛ ꯁꯤꯖꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯈꯔ ꯋꯥꯠꯂꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯏꯊꯤꯔꯕ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯃꯅꯥꯏ ꯑꯗꯨ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯂꯥꯞꯅ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯂꯪꯂꯛꯂꯒ ꯃꯈꯧꯔꯤꯗ ꯌꯨꯡꯗꯨꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯥꯏꯊꯤꯔꯕ ꯂꯥꯟꯃꯤ ꯑꯃꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯝꯕꯒꯤ ꯀꯔꯤꯁꯨ ꯕꯦꯔꯨ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯉꯝꯃꯕꯅꯤꯅ ꯃꯌꯥꯝꯁꯨ ꯑꯩꯍꯥꯛ ꯕꯦꯇꯥꯜ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯈꯪꯂꯝꯃꯒꯅꯤ, ꯑꯗꯨꯒ ꯑꯩꯍꯥꯛꯄꯨ ꯕꯦꯇꯥꯜꯅꯤ ꯅꯠꯇ꯭ꯔꯒ ꯕꯦꯇꯥꯜ ꯅꯠꯇꯦ ꯍꯥꯏꯅ ꯃꯔꯩ ꯇꯧꯗꯨꯅ प्रजा मयामगी ममांगदा अइबु अरानबा तानबा सिलिबा असि महारानीनदि नते मरक्ता लैरिबा मियोय खरननी हायना कोची कोटलगा ngangammi मदुगी मतुंगदा मगधीरान असुमना लाउरक्लमी मदुदी अइबु असेंगबु बेताल अमनी ताकनबगीदमक अइ मिपुंग खुदिंगमक्का लांथेंगनरबसु ngamgani नंगा लांथेंगनसिरा मागा लांथेंगनसिरा कनानो अपाम्बा अमा अदुम थोलो अइगा लांथेंगनबा ngamgani हायना मगधीरान असुमना लाउरमी
ꯑꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯒꯙꯤꯔꯥ ꯅꯪ ꯑꯩꯒ ꯂꯥꯟꯊꯦꯡꯅꯔꯒ ꯑꯁꯦꯡꯕ ꯕꯦꯇꯥꯜꯅꯤ ꯍꯥꯏꯕꯗꯨ ꯁꯛ ꯇꯥꯛꯎꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥ ꯑꯗꯨ ꯀꯔꯣꯝꯗꯒꯤꯅꯣ ꯂꯥꯎꯔꯤꯕ ꯈꯣꯟꯖꯦꯜꯁꯦꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗꯤ ꯃꯒꯙꯤꯔꯥ ꯅꯪ ꯑꯍꯥꯟꯕ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯑꯄꯦꯟꯕ ꯑꯣꯏꯗ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯃꯗꯨꯗꯤ ꯍꯣꯏ ꯑꯩꯍꯥꯛ ꯑꯄꯦꯟꯕ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯒꯙꯤꯔꯥꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯅꯖꯔꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯀꯌꯥꯗ ꯄꯪꯈ꯭ꯔꯕ ꯅꯨꯄꯥꯅꯣ ꯃꯁꯦ, ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯌꯥꯔꯕꯁꯤꯗ ꯑꯃꯨꯛ ꯃꯈꯥ ꯁꯝꯗꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯋꯥꯐꯝꯗ ꯇꯥꯅꯕ ꯁꯤꯜꯂꯒ ꯂꯩꯔꯦꯁꯦ꯫ ꯑꯁꯨꯝꯅ ꯅꯖꯔꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯒ ꯂꯦꯞꯃꯤꯟꯅꯔꯤꯕ ꯃꯅꯥꯏ ꯑꯃꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯒꯙꯤꯔꯥꯁꯦ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯦ, ꯄꯋꯥꯔ ꯑꯗꯨꯒꯤ ꯍꯤꯗꯥꯛ ꯊꯛꯈꯤꯕ ꯃꯇꯨꯡ ꯄꯨꯡ 9 ꯈꯛꯇꯪ ꯆꯠꯄ ꯍꯤꯗꯥꯛꯁꯦ ꯍꯧꯖꯤꯛ ꯄꯨꯡ 9 ꯆꯞ ꯆꯥꯅ ꯁꯨꯔꯦ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯋꯥꯐꯝꯗ ꯇꯥꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅ ꯂꯥꯛꯂꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯋꯥ ꯃꯈꯥ ꯑꯁꯨꯝꯅ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯒꯙꯤꯔꯥ ꯅꯍꯥꯛꯅ ꯑꯍꯥꯟꯕ ꯆꯥꯡꯌꯦꯡ ꯑꯃꯗꯤ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯕꯦꯇꯥꯜ ꯑꯃ ꯑꯣꯏꯕꯒꯤ ꯃꯁꯥ ꯃꯊꯟꯇ ꯄꯥꯡꯊꯣꯛꯆꯕ ꯆꯥꯡꯌꯦꯡ ꯑꯃꯗꯤ ꯋꯥꯠꯂꯤ꯫ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯆꯥꯡꯌꯦꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯇꯧꯕ ꯉꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯅ ꯅꯍꯥꯛꯄꯨ ꯑꯁꯦꯡꯕ ꯕꯦꯇꯥꯜ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤꯅ ꯃꯍꯥꯔꯥꯅꯤꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯃꯒꯙꯤꯔꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯌꯦꯡꯉꯨ ꯃꯒꯙꯤꯔꯥ, ꯃꯥꯡꯗ ꯎꯔꯤꯕ ꯖꯣꯠꯀꯤ ꯃꯩ ꯏꯛꯂꯕ ꯑꯆꯧꯕ ꯄꯥꯏꯞ ꯑꯁꯦ ꯑꯁꯦꯡꯕ ꯕꯦꯇꯥꯜ ꯑꯃꯔꯥ ꯍꯥꯏꯕ ꯆꯥꯡꯌꯦꯡ ꯇꯧꯅꯕꯒꯤ ꯑꯆꯧꯕ ꯈꯨꯗꯝꯅꯤ꯫ ꯑꯁꯨꯝꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯩ ꯏꯛꯂꯕ ꯑꯆꯧꯕ ꯖꯣꯠꯀꯤ ꯄꯥꯏꯞ ꯑꯁꯦ ꯕꯦꯇꯥꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯈꯛꯇꯅ ꯃꯍꯥꯛꯀꯤ ꯃꯩꯁꯥ ꯑꯁꯤ ꯈꯥꯡꯕ ꯉꯝꯃꯤ, ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯃꯤꯆꯝ ꯀꯅꯥꯃꯠꯇꯅ ꯃꯩ ꯏꯛꯂꯕ ꯖꯣꯠꯀꯤ ꯄꯥꯏꯞ ꯑꯁꯤꯒꯤ ꯃꯩꯁꯥ ꯑꯁꯤ ꯈꯥꯡꯕ ꯉꯝꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ ꯁꯨꯔꯥꯔꯥꯀꯦ ꯍꯥꯏꯕ ꯎꯆꯦꯛꯇꯨꯅ ꯅꯖꯔꯤꯒꯤ ꯂꯥꯟꯃꯤꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯄꯋꯥꯔ ꯌꯥꯎꯕ ꯍꯤꯗꯥꯛꯇꯣ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯃꯒꯙꯤꯔꯥꯗ ꯄꯤꯈ꯭ꯔꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯃꯒꯙꯤꯔꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯆꯥꯡꯌꯦꯡ ꯑꯁꯤ ꯅꯍꯥꯛꯅ ꯃꯤꯠꯃꯥꯡꯗ ꯎꯕ ꯄꯥꯝꯂꯕꯗꯤ ꯑꯩꯍꯥꯛ ꯎꯠꯀꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯃꯅꯥꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯆꯥꯡꯌꯦꯡ ꯑꯗꯨ ꯃꯒꯙꯤꯔꯥꯒꯤ ꯃꯃꯥꯡꯗ ꯎꯠꯅꯕꯒꯤꯗꯃꯛ ꯃꯤꯆꯝ ꯑꯃ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯤꯆꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯕꯁꯨ ꯃꯈꯣꯏꯅ ꯇꯥꯕꯤꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯒꯙꯤꯔꯥꯅꯁꯨ ꯃꯤꯆꯝ ꯑꯗꯨꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯌꯥꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯅꯩ ꯍꯥꯏꯗꯨꯅꯁꯨ ꯅꯝꯗꯨꯅ ꯆꯤꯡꯁꯤꯜꯂꯒ ꯃꯩ ꯏꯛꯂꯕ ꯑꯆꯧꯕ ꯖꯣꯠꯀꯤ ꯄꯥꯏꯞ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯃꯗꯒꯤ ꯄꯨꯔꯒ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤ ꯑꯗꯨꯗꯤ ꯃꯁꯥꯗ ꯀꯔꯤꯁꯨ ꯃꯩ ꯆꯥꯛꯂꯝꯗꯦ, ꯑꯗꯨꯒ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯃꯤꯆꯝꯗꯨꯃꯗꯤ ꯃꯩꯅ ꯆꯥꯛꯂꯒ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯏꯞ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯅꯨꯄꯥ ꯑꯗꯨ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯎꯕꯗ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯗꯨ ꯇꯨꯃꯤꯟꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯕꯦꯇꯥꯜ ꯖꯥꯇꯤꯗꯨꯃꯗꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯒꯙꯤꯔꯥ ꯑꯗꯨ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯁꯤꯜꯂꯛꯂꯒ ꯑꯁꯥꯕ ꯖꯣꯠꯀꯤ ꯄꯥꯏꯞ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯨꯔꯥꯔꯥꯀꯦ ꯍꯥꯏꯕ ꯎꯆꯦꯛꯇꯨꯅ ꯄꯋꯥꯔ ꯌꯥꯎꯕ ꯍꯤꯗꯥꯛ ꯑꯗꯨ ꯃꯊꯛꯇ ꯄꯥꯏꯔꯛꯂꯒ ꯊꯥꯗꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯒꯙꯤꯔꯥꯅ ꯍꯤꯗꯥꯛ ꯑꯗꯨ ꯑꯣꯛꯂꯒꯦꯅ ꯇꯧꯔꯤꯉꯩꯗꯨꯗ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯤꯗꯥꯛ ꯑꯗꯨ ꯑꯣꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥ ꯑꯗꯨ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯒꯙꯤꯔꯥ ꯑꯗꯨ ꯑꯁꯥꯕ ꯖꯣꯠꯀꯤ ꯄꯥꯏꯞ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯇꯨꯡ ꯍꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯕꯕꯥ ꯕꯦꯝꯕꯨꯅꯥꯊ, ꯄꯋꯟꯃꯜꯂꯤ ꯑꯃꯗꯤ ꯕꯦꯇꯥꯜ ꯖꯥꯇꯤꯅ ꯍꯥꯠꯈꯤꯕ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯒꯙꯤꯔꯥꯕꯨ ꯑꯁꯥꯕ ꯖꯣꯠꯀꯤ ꯄꯥꯏꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯪꯏꯟ ꯏꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥ ꯑꯗꯨ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯏꯞ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯕꯦꯇꯥꯜꯒꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤꯕꯨ ꯁꯤꯡꯅꯕ
mi kanamatana ngamloi ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤꯕꯨ ꯁꯤꯡꯅꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯖꯒꯦ ꯑꯗꯅꯤ ꯍꯥꯏꯔꯒ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ इखंग खंगौदना प्रजा मयाम अदु खुबाक पोदोक पोदोक फुरकपदुदा सेनापति अदु पुंगंगक्तुना मयामसिंग अदुदि येंगलम्मी। अदुगदि मगधीरा अदु साख्रब पाइप अदुदा चांगयेंग तौबा अदु माई पाकना मपानदा थोलकपदु ओइबगी खुबाक फुबा ओइरम्मी। महारानी अदुगी मचानुपी राजकुमारी अदुसु हराउमंदुना महाकना फमलिबा मफम अदुदगी हौगलगा मगधीरादा खुबाक फुदुना हराउबा फोंदोक्लम्मी। मदुदगी महारानी अदुना मचानुपीदुदा येंगलकपदा मचानुपी अदु किरप तौना महाकि मफमदुदा अमुक फमधरम्मी। असुमना मगधीराना मपानदा थोलकलबा मतुंगदा महाक मसाना मसा असि करिनो हाइबा ग्यान ताजरमदे। मरम अदुना मगधीरा मसाना मसा असि थाजदबदगी महाकि मखुट अमदि हक्चांगदा मई चाकपुरा हाइना येंगजरम्मी। मदुदगी प्रजा मयाम अदु यामना हराउबगा लोइनना खुबाक पोदोक पोदोक फुरकलम्मी। अमदि मगधीरागी मवोंग मतौ अदुदा सेनापति अदुसु पुंगंगक्तुना येंगलम्मी। असिगुमलबा अंगक्पा मवोंग मतौ अदुदा महारानी अदुना असुमना हाइरक्लम्मी मदुदि अई तसेंगना मगधीरा असि असेंगबा बेताल अमनी हाइना थाजरे। मरम अदुना अहाकि इचानुपी राजकुमारी असिबु मगधीरादा लुहोंगबिरगे हाइना चपचाना लेपले हाइना हाइरक्लम्मी। असिगुमलबा महारानीगी याथंग असिदा लैरमलिबा प्रजा मयाम अदु हराउबदगी मगधीराबु खुबाक फुदुना थागलम्मी। अदुगा राजकुमारी अदुसु ममाना हाइरकपा वहै अदु ताबदगी हराउमंदुना ममादा कुनसनजरम्मी। मदुगुमलबा मवोंग मतौसिंग अदुदा मगधीरासु पुंगंगक्तुना महारानी अदुदा येंगदुना लैरम्मी। मदुदगी महारानी अदुना वा मखाताना असुमना हाइरक्लम्मी मदुदि मगधीरा अमदि इचानुपी राजकुमारी अनीसी लुहोंगबगी अफबा नुमित अमा लेपथोकनबा अखोई खनरसेना हाइरम्मी। मदुगी मतुंगदा सिन अदु कट तौख्रबा मतुंगदा सेनापति अदु यामना साउनिंगबगा लोइनना मनाइसिंग अदुगी ममांगदा कोइचा चतुना लैरम्मी। अदुगा असुमना हाइरक्लम्मी मदुदि अखोईगी महारानी असि खंगद्रिङाइदा मगधीरा असि अखोइना हातोक्तबा सुंया यादरे हाना हाइरम्मी। सेनापति असिना असुमना हाइरिबसिगी मरमसि अतै करिगिसु नत्ते मरमदि मगधीराना बेतालगी चांगयंगदा माई पाक्तुना प्रजा मयामगी ममांगदा सेनापति असिबु इकाई फिरुप नंगनबगीदमक्ता सेनापति असिना साउदना हाइरिबनी। असुमना सिन असि कट तौख्रबा मतुंगदा मथंगी सिनदा मगधीरा अमदि महाका लांगमिनबा मयाम अदु का अमदा लैरम्मी। अदुदगी बलमाना असुमना हाइरक्लम्मी मदुदि कमदौना मगधीराना बेतालगी चांगयंग असिदा माई पाक्लिबनो हाइबसि अखोई पुंगंगइयेना हाइरम्मी। असुमना मगधीराना मयामना nganglibadu taraba matungda mahaknasu hairami madudi balma aihakse tasena pungang ai betalgi changyengduda aise matau karamna mai paklibano haibasi aisu pungang ai na hairami adudagi ikhang khangowdana surarake haibu uchektuna thongnawdagi paisalalaga magadira da asumna hairaklami madudi magadira betal konunggi fi suba dobi aduna nahakpu tongana mathanda unaba pami na haira I na hairami madudagi Magadhirana aibu mana karigi unaninglibano hairamlaga mathangi numita Magadhirana dobi edugi mayumda chatlaga unanabagidamag laklami adudagi Magadhirana dobi na lairiba ka aduda thong thinduna hangtohalami aduga manungda changlaba matungda dobi fi suba nupa aduna Magadhirada asumna hairaklami madudi Magadhira nangna tumba phamungi manakta pambi asigi mana asi lairami na hairami aduga Magadhirada makhata na hanglami madudi Magadhira nahak pambi asi karida sijane hapsi nahak khangbra na hanglami adudagi Magadhirana asumna hairaklami madudi asigi pambi gi mana asidi aina pi ingaidagi asum chaduna lai masi karidawe haibano na hangami madudagi dobi oiba nupa aduna asumna hairaklami madudi Magadhira nang pambi sigi mana ase karino haiba nang khanglamlaroi madudi pambi asigi mana asi charaba matungda aikhoigi betal oiba jati asigi galamadi thauna asi norman oiba miyoiba amagumna khangandana losenduna thami madudagi Magadhirana asumna hanglaklami madudi aihaksu betal amara na hangami madudagi dobi oiba nupa aduna asumna hairaklami hoi nangsu betal amani nahakna betal ama oi haibagi maram ado ai haige
ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯒꯙꯤꯔꯥꯁꯤ ꯀꯝꯗꯧꯅ ꯕꯦꯇꯥꯜ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯑꯗꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯒꯙꯤꯔꯥꯅ ꯕꯦꯇꯥꯜ ꯑꯃ ꯑꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯑꯗꯨ ꯍꯧꯔꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯃꯒꯙꯤꯔꯥꯒꯤ ꯃꯄꯥ ꯄꯨꯂꯤꯕꯤꯔ ꯑꯗꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯈꯨꯡꯒꯪ ꯑꯃꯗ ꯂꯥꯛꯄꯒꯤ ꯁꯤꯟ ꯑꯃ ꯎꯠꯂꯛꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯒꯙꯤꯔꯥꯒꯤ ꯃꯄꯥꯕꯨꯡ ꯄꯨꯂꯤꯕꯤꯔꯅ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪꯗꯨꯗ ꯂꯥꯛꯈꯤꯕ ꯕꯦꯇꯥꯜ ꯖꯥꯇꯤꯒꯤ ꯐꯠꯇ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯈꯨꯡꯒꯪꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯃꯉꯛꯁꯝꯗ ꯊꯥꯡꯅ ꯊꯝꯗꯨꯅ ꯈꯨꯡꯒꯪꯒꯤ ꯄ꯭ꯔꯖꯥ ꯑꯃꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯀꯌꯥꯕꯨ ꯑꯣꯠꯄ ꯅꯩꯕ ꯇꯧꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯒꯙꯤꯔꯥꯒꯤ ꯃꯄꯥꯕꯨꯡ ꯄꯨꯂꯤꯕꯤꯔꯅ ꯕꯦꯇꯥꯜꯒꯤ ꯐꯠꯇ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯑꯃꯃꯝꯇ ꯍꯥꯠꯈꯤꯕꯒꯤ ꯁꯤꯟ ꯑꯗꯨ ꯎꯠꯂꯛꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯐꯤ ꯁꯨꯕ ꯍꯅꯨꯕ ꯑꯗꯨꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯅꯍꯥꯛꯀꯤ ꯅꯕꯨꯕꯣꯛ ꯕꯦꯇꯥꯜꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯩꯕꯥꯛ 53 ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯃꯗꯤ ꯏꯪꯅ ꯆꯤꯛꯅ ꯃꯔꯥ ꯇꯞꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯁꯥꯁꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯑꯃꯅ ꯅꯍꯥꯛꯀꯤ ꯅꯕꯨꯕꯣꯛꯇꯨꯅ ꯕꯦꯇꯥꯜꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯕꯨ ꯑꯆꯝꯕ ꯁꯤꯐꯥꯏ ꯑꯃꯗꯒꯤ ꯁꯦꯅꯥꯄꯇꯤ ꯑꯃꯒꯤ ꯐꯝ ꯍꯥꯞꯇꯨꯅ ꯐꯝꯊꯣꯟ ꯑꯗꯨ ꯄꯤꯔꯨꯕꯗꯒꯤ ꯃꯗꯨꯒꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯀ ꯌꯥꯝꯅ ꯅꯛꯅꯅ ꯂꯩꯕ ꯃꯨꯅꯤ ꯔꯤꯁꯤ ꯑꯃ ꯇꯥꯟꯅꯔꯒ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯒꯤ ꯑꯈꯪꯕ ꯑꯃꯗꯤ ꯑꯍꯩꯕ ꯄꯋꯥꯔ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯗꯣꯞ ꯑꯃ ꯁꯦꯝꯗꯨꯅ ꯄꯤꯔꯛꯂꯝꯃꯤ꯫ ꯈꯨꯗꯣꯞ ꯑꯗꯨ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯍꯩꯁꯤꯡꯅ ꯁꯤꯖꯤꯟꯅꯗꯨꯅ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯍꯨ ꯆꯦꯜꯂꯕ ꯃꯩꯈꯨ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯕꯨ ꯄꯨꯡꯉꯥꯎ ꯉꯥꯎꯍꯜꯂꯒ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯁꯥꯁꯟꯗ ꯆꯂꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨꯁꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ꯫ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ, ꯁꯦꯅꯥꯄꯇꯤ ꯑꯁꯤꯅ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯁꯤ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯅꯗꯤ ꯁꯦꯅꯥꯄꯇꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯒ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯕꯦꯇꯥꯜ ꯖꯥꯇꯤꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯣꯠ ꯅꯩꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯁꯥꯁꯟꯗ ꯁꯤꯖꯤꯟꯅꯔꯝꯕ ꯑꯣꯏꯔꯦꯀꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯔꯤ ꯑꯗꯨ ꯍꯥꯏꯕ ꯍꯦꯛ ꯂꯣꯏꯕꯒ ꯐꯤ ꯁꯨꯕ ꯗꯣꯕꯤ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯗꯨ ꯈꯛꯇꯁꯨ ꯅꯠꯇꯦ, ꯃꯗꯨꯗꯤ ꯅꯍꯥꯛꯀꯤ ꯕꯕꯥ ꯄꯨꯂꯤꯕꯤꯔꯕꯨ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯕ ꯄꯋꯥꯔ ꯄꯥꯡꯒꯜ ꯑꯗꯨꯒꯤ ꯃꯄꯥꯡꯒꯜꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡ ꯄꯨꯂꯤꯕꯤꯔꯕꯨ ꯕꯦꯇꯥꯜ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯁꯛ ꯉꯥꯛꯍꯟꯗꯨꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯍꯨ ꯄꯤꯊꯛꯇꯨꯅ ꯍꯥꯠꯈꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯏꯃꯥꯕꯨꯁꯨ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯃꯅꯥꯏꯗꯨꯅ ꯇꯨꯡꯂꯣꯝꯗꯒꯤ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯍꯥꯠꯈꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯅꯍꯥꯛꯄꯨꯁꯨ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯍꯥꯠꯇꯣꯛꯂꯨꯔꯣ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯆꯤꯡꯊꯛꯇ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯁꯥꯞ ꯐꯪꯂꯕ ꯃꯤꯑꯣꯏꯕꯗꯒꯤ ꯎꯆꯦꯛ ꯑꯣꯜꯂꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯟꯕꯤꯔꯒ ꯂꯥꯞꯅ ꯄꯥꯏꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯤ ꯁꯨꯕ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯑꯩꯍꯥꯛꯄꯨ ꯀꯟꯕꯤꯗꯨꯅ ꯄꯨꯔꯛꯂꯤꯕ ꯎꯆꯦꯛꯁꯤꯡ ꯑꯗꯨꯁꯨ ꯁꯥꯞ ꯐꯪꯕꯗꯒꯤ ꯃꯤꯑꯣꯏꯕꯗꯒꯤ ꯎꯆꯦꯛ ꯑꯣꯟꯈꯤꯕ ꯑꯣꯏꯔꯦꯀꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯑꯣ, ꯑꯩꯕꯨ ꯀꯟꯕꯤꯔꯛꯄ ꯎꯆꯦꯛꯁꯤꯡ ꯑꯗꯨꯒꯤ ꯃꯆꯥ ꯑꯣꯏꯔꯦꯀꯣ, ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕ ꯁꯨꯔꯥꯔꯥꯀꯦ ꯍꯥꯏꯕ ꯎꯆꯦꯛꯁꯤꯃꯁꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯐꯤ ꯁꯨꯕ ꯗꯣꯕꯤ ꯑꯗꯨꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯃꯃꯥꯡꯗ ꯎꯈꯤꯕ ꯁꯤꯟ ꯃꯌꯥꯝ ꯑꯗꯨꯗ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯃꯇꯥꯡ ꯑꯁꯤꯗ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯔꯛꯀꯗꯧꯕ ꯃꯇꯥꯡꯅꯤ, ꯑꯗꯨꯅ ꯋꯥꯔꯤ ꯑꯁꯤ ꯃꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯗꯨꯗꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯕ ꯆꯤꯇꯥ ꯑꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯏꯗꯕ ꯉꯥꯡꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯂꯩꯈꯤꯗꯕ ꯑꯗꯣ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯗꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯣꯏꯗꯕ ꯀꯌా ꯉꯥꯡꯁꯤꯟꯗꯨꯅ ꯃꯍꯥꯛꯀ ꯅꯛꯅꯕ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯒ ꯇꯥꯟꯅꯗꯨꯅ ꯆꯍꯤ 13 ꯆꯨꯞꯅ ꯂꯨꯍꯣꯡꯗ꯭ꯔꯤꯕꯤ ꯅꯨꯄꯤ ꯀꯌꯥꯕꯨ ꯖꯩꯒ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯒꯙꯤꯔꯥ, ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯦ ꯆꯍꯤ 19 ꯆꯞ ꯆꯥꯅ ꯁꯨꯕ ꯒ꯭ꯔꯍꯟ ꯂꯥꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄꯨꯖꯥ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯇꯧꯈ꯭ꯔꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯖꯥꯗꯨꯅ ꯁꯨꯝꯍꯠꯇꯨꯅ ꯑꯩꯈꯣꯏꯕꯨ ꯑꯋꯥꯐꯝꯗ ꯑꯃꯗꯤ ꯕꯟꯗꯤ ꯑꯃ ꯑꯣꯏꯅ ꯂꯩꯕ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯐꯤ ꯁꯨꯕ ꯗꯣꯕꯤ ꯑꯗꯨꯅ ꯃꯒꯙꯤꯔꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯃꯒꯙꯤꯔꯥ, ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯍꯌꯦꯡ ꯇꯧꯒꯗꯧꯔꯤꯕ ꯖꯩꯒ ꯑꯁꯤ ꯃꯥꯏ ꯄꯥꯛꯍꯟꯗꯅ ꯃꯈꯣꯏꯒꯤ ꯖꯩꯒ ꯑꯁꯤꯕꯨ ꯊꯨꯒꯥꯏꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯁꯤꯗꯤ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯍꯧꯔꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ
ꯑꯍꯜ ꯑꯣꯏꯔꯕ ꯗꯣꯕꯤ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯇꯝꯖꯔꯛꯄ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯃꯒꯙꯤꯔꯥ ꯑꯗꯨ ꯗꯣꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯃꯒꯙꯤꯔꯥꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯕꯜꯃꯥꯅ ꯍꯥꯏꯔꯝꯃꯤ, ꯃꯒꯙꯤꯔꯥ ꯑꯗꯨ ꯑꯩꯈꯣꯏꯗꯁꯨ ꯇꯥꯛꯂꯝꯗꯦ, ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯤꯕꯅꯣ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯜꯃꯥꯒꯤ ꯃꯇꯨꯡꯗꯒꯤ ꯂꯦꯡꯕꯥꯟꯗ ꯃꯈꯨꯠꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯄꯥꯏꯔꯛꯂꯤꯕ ꯃꯍꯥꯛꯇꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯕꯜꯃꯥ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯐꯠꯇ꯭ꯔꯕ ꯃꯅꯥꯏ ꯑꯃꯅ ꯃꯍꯥꯛꯀꯤ ꯂꯦꯡꯕꯥꯟꯗ ꯄꯥꯏꯔꯛꯄꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯜꯃꯥ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯑꯗꯨ ꯄꯥꯈꯠꯈꯤꯗꯨꯅ ꯑꯩꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯃꯅꯥꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯍꯩ ꯅꯈꯣꯏ ꯑꯅꯤ ꯀꯅꯥꯅꯣ? ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯩꯔꯤꯕꯅꯣ? ꯇꯁꯦꯡꯅ ꯄꯥꯎꯈꯨꯝ ꯄꯤꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯍꯥꯛꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯒꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯜꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯑꯩꯈꯣꯏꯗꯤ ꯆꯝꯖꯕ ꯃꯤꯑꯣꯏꯅꯤ, ꯑꯩꯍꯥꯛꯀ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕ ꯃꯒꯙꯤꯔꯥꯗ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯄꯥꯎꯈꯨꯝꯁꯤꯡ ꯑꯗꯨ ꯍꯪꯕꯤꯌꯨ, ꯑꯩꯈꯣꯏꯗꯤ ꯑꯆꯝꯕ ꯃꯤꯑꯣꯏꯅ ꯊꯥꯗꯣꯛꯄꯤꯌꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯡ ꯍꯥꯡꯇꯣꯛꯇꯨꯅ ꯃꯒꯙꯤꯔꯥ ꯑꯗꯨ ꯇꯞꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯒꯙꯤꯔꯥꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯂꯩꯔꯝꯂꯤꯕ ꯕꯦꯇꯥꯜꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯑꯃꯗꯤ ꯕꯜꯃꯥ ꯑꯗꯨ ꯄꯨꯡꯉꯛ-ꯉꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯦꯇꯥꯜ ꯖꯥꯇꯤꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯒꯙꯤꯔꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯂꯦꯞꯄꯝꯃꯤ꯫ ꯑꯗꯨꯒ ꯃꯒꯙꯤꯔꯥꯅꯁꯨ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯃꯒꯙꯤꯔꯥꯅ ꯃꯍꯥꯛ ꯑꯁꯤ ꯕꯦꯇꯥꯜ ꯁꯥꯁꯤꯟꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯍꯥꯞꯂꯤꯕ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯃꯤꯠꯀꯤ ꯂꯦꯟꯁ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯂꯥꯟꯃꯤ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯌꯥꯗ ꯍꯥꯞꯂꯤꯕ ꯖꯥꯊꯤꯟꯒꯤ ꯀꯣꯚꯔ ꯑꯗꯨꯁꯨ ꯂꯧꯊꯣꯛꯂꯒ ꯂꯥꯟꯃꯤ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯥꯟꯃꯤ ꯑꯗꯨꯅ ꯁꯥꯎꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯍꯦ ꯚꯤꯈꯥꯔꯤ, ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕꯦꯇꯥꯜ ꯖꯥꯇꯤꯕꯨ ꯑꯄꯪꯕ ꯁꯤꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕ ꯅꯨꯃꯤꯠꯁꯦ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯣꯏꯔꯦꯀꯣ ꯍꯥꯏꯔꯒ ꯂꯥꯟꯃꯤ ꯑꯗꯨꯅ ꯃꯒꯙꯤꯔꯥꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯀꯤꯟꯅ ꯊꯤꯜꯂꯛꯄꯗꯒꯤ ꯃꯒꯙꯤꯔꯥꯅ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯃꯈꯨꯠ ꯍꯟꯗꯨꯅ ꯊꯤꯜꯂꯛꯄꯗ ꯂꯥꯟꯃꯤ ꯑꯗꯨ ꯂꯥꯞꯅ ꯄꯥꯏꯊꯣꯛꯂꯒ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯒꯙꯤꯔꯥꯒꯤ ꯃꯑꯣꯡꯗꯨꯗ ꯕꯜꯃꯥ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯂꯥꯞꯅ ꯄꯨꯡꯉꯛ-ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯁꯦꯡꯕ ꯕꯦꯇꯥꯜ ꯑꯃꯒꯤ ꯃꯑꯣꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨ ꯑꯁꯦꯡꯕ ꯕ꯭ꯂꯨ ꯃꯆꯨ ꯑꯣꯏꯅ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯥ ꯑꯅꯤꯗꯨꯁꯨ ꯖꯥꯊꯤꯟ ꯐꯥꯎꯅ ꯐꯥꯎꯔꯛꯄꯗꯨ ꯎꯕꯗ ꯃꯒꯙꯤꯔꯥ ꯑꯃꯗꯤ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯄꯨꯡꯉꯛ-ꯉꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯒꯙꯤꯔꯥꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯉꯁꯥꯏꯒꯤ ꯃꯍꯥꯛꯅ ꯐꯨꯗꯨꯅ ꯇꯥꯈꯤꯕ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯊꯕꯥꯛꯇ ꯅꯦꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯃꯌꯥꯝ ꯑꯗꯨꯅ ꯃꯒꯙꯤꯔꯥꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯊꯥꯡꯅ ꯍꯥꯏꯊꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯒꯙꯤꯔꯥꯅ ꯂꯩꯔꯝꯂꯤꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯑꯃꯃꯝꯇ ꯐꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯀꯣꯟꯕꯗ ꯃꯒꯙꯤꯔꯥꯅ ꯉꯁꯥꯏ ꯃꯍꯥꯛꯅ ꯐꯨꯗꯨꯅ ꯇꯥꯈꯤꯕ ꯂꯥꯟꯃꯤ ꯑꯗꯨꯗ ꯊꯥꯡ ꯑꯗꯨꯅ ꯊꯝꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯑꯩꯍꯥꯛꯁꯤ ꯑꯐꯕ ꯃꯤꯗꯗꯤ ꯑꯐꯕ ꯕꯦꯕꯥꯔ ꯎꯠꯂꯤ, ꯑꯗꯨꯒ ꯐꯠꯇꯕ ꯃꯤꯅ ꯑꯩꯈꯣꯏꯗ ꯁꯥꯟꯅꯔꯛꯂꯕꯗꯤ ꯃꯈꯣꯏꯒꯤ ꯃꯃꯩ ꯐꯥꯎꯕ ꯀꯛꯄ ꯉꯝꯕꯅꯤ ꯍꯥꯏꯔꯝꯂꯒ ꯃꯒꯙꯤꯔꯥꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯊꯕꯥꯛꯇ ꯊꯥꯡꯅ ꯊꯤꯟꯖꯟꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯑꯗꯨ ꯄꯨꯡꯉꯛ-ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯤꯟ ꯑꯗꯨ ꯀꯠ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯒꯙꯤꯔꯥ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯕꯜꯃꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯀꯥ ꯑꯃꯗ ꯗꯥꯏꯔꯤꯗꯨꯗ ꯏꯈꯤꯕ ꯑꯍꯨꯝꯁꯨꯕ ꯄꯥꯎꯔꯧ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯃꯤꯡ ꯑꯣꯟꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯗ ꯄꯥꯡꯒꯜ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯒꯤ ꯃꯃꯥꯟꯅꯕ ꯕꯜꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯃꯨꯆꯨꯀꯨꯗꯟ, ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯄꯥꯎꯔꯧ ꯑꯁꯤ ꯇꯁꯦꯡꯅ ꯆꯨꯝꯂꯁꯤꯗꯤ ꯃꯗꯨꯗꯤ ꯅꯍꯥꯛ ꯃꯒꯙꯤꯔꯥꯗꯒꯤ ꯕꯦꯇꯥꯜ ꯑꯣꯜꯂꯛꯂꯦ, ꯑꯗꯨꯅ ꯅꯍꯥꯛ ꯄꯋꯥꯔ ꯄꯥꯏꯔꯦ ꯕꯦꯇꯥꯜ ꯑꯃꯒꯨꯝꯅ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯗꯥꯏꯔꯤ ꯑꯗꯨꯗ ꯏꯔꯤꯕꯁꯤꯡ ꯑꯗꯨ ꯄꯥꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯕꯦꯡꯒꯨꯜ ꯈꯣꯡꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯊꯣꯛꯎ ꯍꯥꯏꯔꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ, ꯑꯁꯤꯅ ꯀꯝꯗꯧꯁꯦ ꯍꯥꯏꯕꯅ ꯑꯃꯨꯛ ꯈꯟꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯗꯥꯏꯔꯤ ꯑꯗꯨ ꯄꯥꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯃꯨꯆꯨꯀꯨꯗꯟꯅ ꯍꯥꯏꯔꯛꯈꯤꯕ ꯏꯊꯟꯗ ꯆꯠꯂꯣ ꯂꯥꯟ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯗꯣ, ꯑꯗꯨꯁꯨ ꯑꯩꯅ ꯃꯈꯣꯏꯒꯤ ꯕꯦꯇꯥꯜꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯇꯨꯅ ꯍꯜꯂꯛꯂꯦ, ꯃꯁꯤꯃꯁꯨ ꯆꯨꯝꯃꯦ꯫ ꯑꯗꯨꯒ ꯃꯉꯥꯁꯨꯕꯗ ꯅꯨꯃꯤꯠꯅ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ ꯃꯣꯡꯁꯣꯡ ꯑꯗꯨ ꯍꯥꯏꯗꯣꯛꯑꯣ ꯍꯥꯏꯔꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯄ꯭ꯔꯃꯥꯟ ꯑꯣꯏꯕꯖꯥꯠꯅꯣ? ꯍꯣꯏ, ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯊꯤꯗꯣꯛꯇꯨꯅ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦꯅ ꯃꯒꯙꯤꯔꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯒꯙꯤꯔꯥꯅ ꯂꯥꯂꯣꯡ ꯑꯃ ꯁꯤꯜꯂꯝꯃꯤ ꯃꯗꯨꯗꯤ,
ꯅꯖꯔꯤ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯑꯅꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯈꯣꯏ ꯑꯍꯨꯝꯗ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯤ ꯃꯗꯨꯗꯤ ꯅꯈꯣꯏ ꯑꯍꯨꯝ ꯃꯍꯥꯔꯥꯅꯤꯒꯤ ꯔꯨꯝꯗ ꯆꯠꯂꯣ ꯑꯗꯨꯒ ꯕꯜꯃꯥ ꯑꯃꯗꯤ ꯅꯍꯥꯛꯅ ꯃꯈꯣꯏꯒꯤ ꯆꯍꯤ 19 ꯆꯨꯞꯅ ꯖꯩꯒ ꯇꯧꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯠꯂꯣꯅ ꯃꯒꯙꯤꯔꯥꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯕꯜꯃꯥ ꯑꯃꯗꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯗꯥꯗꯥꯖꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯔꯣꯟꯕ ꯀꯥ ꯑꯗꯨꯗ ꯑꯦꯅꯤ ꯃꯤꯟꯁ ꯇꯧꯔꯒ ꯅꯕꯥꯅꯤ ꯆꯪꯒꯗꯧꯕꯅꯦꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯗꯤ ꯍꯣꯏ ꯌꯥꯔꯦ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯔꯒ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯁꯨꯔꯥꯔꯥꯀꯦ ꯅꯍꯥꯛꯅ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯀꯔꯤ ꯑꯍꯣꯡꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯀꯗꯧꯕꯅꯤꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁꯨꯔꯥꯔꯥꯀꯦꯅꯁꯨ ꯍꯣꯏ ꯑꯩ ꯃꯗꯨꯃꯛ ꯇꯧꯔꯒꯦꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯅ ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯗ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯐꯪꯅꯕꯒꯤ ꯑꯔꯣꯏꯕ ꯄꯟꯊꯨꯡꯅꯤꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁꯤꯟ ꯑꯗꯨ ꯀꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯑꯆꯧꯕ ꯁꯇ꯭ꯔꯤꯡ ꯑꯃꯗ ꯈꯤꯡꯉꯒ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯏꯁꯩ ꯉꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯒꯙꯤꯔꯥꯅ ꯆꯠꯂꯒ ꯎꯅꯔꯨꯕ ꯐꯤ ꯁꯨꯕ ꯗꯣꯕꯤ ꯑꯗꯨꯒꯤ ꯃꯀꯣꯛꯇꯨ ꯀꯛꯂꯒ ꯄ꯭ꯂꯦꯠ ꯑꯃꯗ ꯍꯥꯞꯂꯒ ꯎꯞꯇꯨꯅ ꯄꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯀꯨꯞꯇꯨꯅ ꯄꯣꯔꯛꯂꯤꯕ ꯐꯤ ꯁꯨꯕ ꯗꯣꯕꯤ ꯑꯗꯨꯒꯤ ꯃꯀꯣꯛꯇꯨ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯍꯜꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯌꯦꯡꯉꯨ ꯃꯍꯥꯔꯥꯅꯤ ꯑꯩꯅ ꯀꯛꯇꯨꯅ ꯄꯣꯔꯛꯂꯤꯕ ꯐꯤ ꯁꯨꯕ ꯗꯣꯕꯤ ꯑꯁꯤꯒꯤ ꯃꯀꯣꯛꯁꯦ ꯃꯍꯥꯛꯅ ꯃꯒꯙꯤꯔꯥꯒ ꯂꯧꯇꯨꯅꯔꯒ ꯑꯩꯈꯣꯏ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯅꯝꯊꯥꯛ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯑꯁꯤꯕꯨ ꯅꯝꯊꯔꯒ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤ ꯄꯥꯟꯒꯦ ꯍꯥꯏꯗꯨꯅ ꯀꯥꯡꯒꯅꯤ ꯍꯥꯏꯕ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯕꯦꯇꯥꯜ ꯁꯥꯖꯤꯟꯅꯔꯒ ꯂꯥꯛꯄꯅꯤ ꯃꯒꯙꯤꯔꯥ ꯑꯁꯤꯅ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯕ ꯍꯦꯛ ꯂꯣꯏꯕꯒ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯨꯅꯤꯔꯤꯁꯤ ꯑꯗꯨꯅ ꯁꯦꯝꯗꯨꯅ ꯄꯤꯔꯛꯈꯤꯕ ꯄꯋꯥꯔ ꯌꯥꯎꯕ ꯈꯨꯗꯣꯞ ꯑꯗꯨ ꯃꯈꯨꯠꯅ ꯅꯝꯃꯝꯃꯤ ꯃꯗꯨꯗꯒꯤ ꯈꯨꯗꯣꯞ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯍꯨ ꯆꯦꯜꯂꯕ ꯑꯁꯪꯕ ꯃꯩꯈꯨ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯕꯨ ꯃꯀꯣꯛ ꯉꯥꯎꯍꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯒꯙꯤꯔꯥꯅ ꯑꯩꯍꯥꯛꯄꯨ ꯍꯥꯠꯄ ꯂꯥꯛꯂꯤꯕ ꯍꯥꯏꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯍꯦꯛ ꯇꯥꯕ ꯂꯣꯏꯕꯒ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯍꯣꯏ ꯃꯥꯅꯤ ꯃꯍꯥꯔꯥꯅꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯐꯠꯇꯕ ꯂꯧꯁꯤꯡ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯕꯦꯇꯥꯜ ꯁꯥꯖꯤꯟꯅꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯔꯥꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯆꯍꯤ 19 ꯆꯨꯞꯅ ꯇꯧꯔꯛꯂꯕ ꯖꯩꯒ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯅ ꯄꯋꯥꯔ ꯄꯥꯏꯗꯨꯅ ꯕꯦꯇꯥꯜ ꯍꯥꯏꯕ ꯂꯩꯕꯥꯛ ꯑꯁꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯆꯤꯡꯈꯠꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯑꯁꯣꯝꯗ ꯃꯒꯙꯤꯔꯥ ꯑꯗꯨ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯂꯥꯛꯅꯔꯒꯦ ꯍꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯁꯇ꯭ꯔꯤꯡꯒꯤ ꯃꯔꯤ ꯑꯗꯨ ꯀꯟꯅ ꯆꯤꯡꯂꯒ ꯊꯥꯗꯣꯛꯂꯒ ꯍꯥꯅ ꯅꯣꯛꯂꯒ ꯁꯤꯟ ꯑꯗꯨ ꯃꯇꯥꯡ ꯑꯗꯨꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯆꯍꯤ 19 ꯆꯨꯝꯅ ꯄꯥꯡꯊꯣꯛꯂꯛꯂꯕ ꯖꯩꯒ ꯑꯗꯨ ꯄꯋꯟꯃꯂꯤ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯖꯩꯒ ꯇꯧꯔꯒ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯃꯒꯙꯤꯔꯥꯅ ꯆꯪꯂꯛꯂꯒ ꯁꯦꯅꯥꯄꯇꯤ ꯑꯗꯨꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯃꯒꯙꯤꯔꯥꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤꯀꯨꯞꯇꯨꯗ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯃꯒꯙꯤꯔꯥꯗ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯒꯙꯤꯔꯥ ꯅꯪ ꯅꯁꯥꯅ ꯅꯁꯥꯒꯤ ꯃꯪꯐꯝ ꯊꯤꯕ ꯂꯥꯛꯆꯔꯦꯗꯣ ꯍꯥꯏꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯃꯗꯨꯗꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯒꯅꯤ ꯑꯃꯗꯤ ꯁꯤꯒꯅꯤ ꯈꯟꯕ ꯃꯤꯑꯣꯏꯇꯅ ꯇꯨꯡ ꯍꯟꯗꯨꯅ ꯆꯦꯟꯕꯅꯤ ꯑꯗꯨꯒ ꯃꯊꯧꯅꯥ ꯑꯃꯗꯤ ꯃꯄꯥꯡꯒꯜ ꯂꯩꯕ ꯃꯤꯑꯣꯏꯇꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯌꯦꯛꯅꯕ ꯑꯃꯗꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌా ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯒ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯗꯨ ꯑꯐꯕ ꯂꯝꯕꯤꯗ ꯆꯤꯡꯁꯤꯟꯕ ꯉꯝꯃꯤ ꯍꯥꯏꯔꯒ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯒꯙꯤꯔꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯕꯦꯇꯥꯜꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯃꯉꯛꯂꯣꯝꯗꯨꯅ ꯑꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯃꯒꯙꯤꯔꯥꯗ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯏ ꯃꯁꯦꯟ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯒꯙꯤꯔꯥꯗ ꯇꯧꯔꯛꯄ ꯑꯦꯇꯦꯛ ꯃꯌꯥꯝ ꯑꯗꯨ ꯃꯒꯙꯤꯔꯥꯅ ꯑꯃꯃꯝꯇ ꯐꯨꯗꯨꯅ ꯂꯪꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗ ꯕꯜꯃꯥ ꯑꯃꯗꯤ ꯃꯍꯥꯛꯀ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯒꯙꯤꯔꯥꯒꯤ ꯃꯕꯨꯕꯣꯛ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯄꯋꯟꯃꯂꯤ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯖꯩꯒ ꯇꯧꯅꯕꯒꯤ ꯎꯠꯂꯛꯑꯝꯃꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯁꯤꯟꯗꯅ ꯃꯒꯙꯤꯔꯥꯅ ꯉꯁꯥꯏꯒꯤ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯐꯨꯅꯕꯒꯤ ꯁꯤꯟꯗꯨ ꯎꯠꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯒꯙꯤꯔꯥꯅ ꯕꯦꯇꯥꯜꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ
amamamta thangna thinduna hatuna loisallami madudagi Magadhirana senapati aduda makhut thinduna kanna laurami madudagi Magadhiragi mawong mato adu ubadagi senapati aduna asumna hairaklami madudi Magadhira nahak yamna thoina haraurukinu konung asibu ngak seliba senapati ai ama hatpa ngamdri fawwa nahakna konung asigi mapu oiba kaidonungda yakhiro hena hairami madudagi senapati adugi wafamdu taraba matungda Magadhirana asumna hairaklami madudi senapati nahakti konung asi khatang ngaknabagi-damak leiba mingthonni adubu aihakti nahaki phatraba wakhalon amadi thabak thorom khudinga asibu lanbige haina lakpa misa amani an hairami madudagi Magadhiragi wahai adu taraba matungda senapati adu asaubaga loinana Magadhira adubu hatlage haina mahakna phamliba mafam adudagi songkhallaga thang paiduna chensalaglammi asumna senapati aduna chensalakpadu ubada Magadhira su thang adu paiduna mahakpu hatlage haina chensalaglammi asumna makhoi ani yamna kanna lanthengnarami aduga atopa nakal amada Maharani aduna Pawan Mali adubu aroba jaiga taunabagidama kanna honarami amadi atopa sin amadasu Balma amadi mamanaba makhoi ani adu Balmagi makhutta hangoi adu thamlaga Balmana maraina leklaga asumna hanglami madudi hangoi aikhoigi chatkadabu lambi adu aikhoi ngaure karomda chatkadoi an hanglami adudagi hangoi duna lambi du taklami hangoi duna takpu lambi aduda Balma amadi mamanaba ani tusu chatkirami aduga nakalamagi sinda Magadhira amadi senapati ani phunabagi sinadu ulaklami asumna Magadhira amadi senapati ani du betal amamam oibagi akanba power puthokna duna mayada jatin phawraga amana amapu hatlage haibagi mawongda kanna thang yanarami aduga atopa nakal amada Maharani aduna jaiga adu loisanabagidama kanna honarami asumna Magadhira amadi senapati makhoi ani phunaba yaba phunarba matungda matung onthonaraga amana amada tung ontholaga thangduna thinjanarami thangduna thilakliba maigai amamamda Magadhira amadi senapati ani duna thangdu phanarami thang adu phana makhoi ani chingthonarapudagi khoi ani makhuttu I tholami madudagi senapati aduna thangdu satlaga Magadhira da thillage na torokpada Magadhirana mahakna hana senapati aduda mabukta thangna thinduna kanna inkhalami madudagi aroibada Magadhirana senapati adugi mabukta mahakna thilliba thang adu satoklaga mahaki maraibukta thillage haina inchalaklami madudagi senapati aduna Magadhira ngaikho na hairami aduga senapati aduna Magadhira da asumna hairaklami madudi Magadhira konung asida leiriba sana lupa lan thum amadi pumnamak nangoda loina pigani aidadi harkanu nang aina hairise taona asum hairami madudagi Magadhirana wakhan khanjanaba saduna leirami aduga senapati aduna makhatana hairaklami madudi Magadhira aina haiba wasingse nang loina yaro aigi thawaidadi harkanu aisu betal amani nahakna betal amagi ma yenglaga aibudi kanbiu na hairami madudagi senapati adugi wahaidu taba loirba matungda Magadhirana thang adu thumna thinjallaga senapati adu hatokhi aduga asumna hairaklami madudi leibak ase akanba athauba pokpa leibakni nakhoi-gumba lognam chauba miki thi mitambang leifam natte hairaga mafam adu thadoktuna tapna chatkirami madudagi ikhang khangawdana senapati adu sirure haina khallaga hawgalaga Magadhira da lauraklami madudi Magadhira nang aina hari wasi munna taw aina pairiba khudop ase hek thuaiba mikupta masidagi tholakpa maikhuduna Maharani adubu pungwa hunduna Maharani adugi phatraba jadu mayam aduna nahak kaidonungda afaba amadi nuaiba punsi ama haibadu oiroi nahaksu Maharani aduna soidan hatokpirani hairamlaga madudagi senapati aduna mahaki makhutta pairiba khudop adu mekhairaga thugairaga madudagi tholakpa hu selaba maikhu aduna thongnau phawtoktuna sakhirami aduga atopa nakal amada senapati aduna khudop adu thugaibagi reaction duna Maharani adu angauba amagi mawong matogum ulai asumna senapati adu mafamduda siraga lehorami aduga Magadhirana konung adudagi mapanda tholaklami mahakna mapanda yorokpa matamda Balma amadi mamanaba aniduna mahaki dadaji ningthau adubu jaildagi lauthoklaga ngaiduna leirami madudagi Balmana Magadhira da hairaklami nahaki pupu ningthau ase aikhoina lauthorokle hairami adudagi Magadhira adu mahaki mabubong ningthau adugi manakta changsallaga konsanjarami nuksina asumna Magadhira amadi mahaki mamanaba anidu mafam madudagi tholaklaga sahi 19 chumna pangthoktuna leiriba jaiga tawpham ka aduda changlaklami
mafam aduda pawan mali edu apakpa table amada hiptuna leibadu urami madudagi ikhang khangaudana ngasai mamangda utkiba maraibakta mamit panba asoba hingchaba adu tapna tamna thulaklami madudagi balmadi madu ubada makhoi ahumbo halani ena kijaduna magadira gi marumda laisanduna leirami adugadi maraibakta mamit panba asoba hingchaba aduna tapna tamna changchalaklaga magadira da khoiramlamni madudagi balma adu pakhatpa adu pharaga asumna hairaklami madudi magadira aidi hingchaba asina aikhoi ahum asi hatokladra na khallubani adugadi nangonda khoirami se kari leibaja no na hairami madudagi maraibakta mamit panba asoba hingchaba aduna magadira da asumna hairaklami madudi magadira aihak se tungi future khangba ngamba achamba miyoi amani adubu senapati asina mahagi muni rishi aduga tanaraga aihakpu phatraba saktam asi olhalibani na hairami aihakna tungi future sana ubang ngamba maramna naha asi aikhoigi lamsigi ningthau amani haibasi khangi maram asina aihak nangi damakta kari tawjau haibano na hairaga khoiramami madudagi magadirana ngaihak wakhan khallaga makhut hairami madudagi sin adu kat tawraga atopa sin amada maharani aduna jaiga tawriba mafam adu ulai aduga balma amadi mamanaba ani duna lapna pawan mali jaiga tawribadu ubadagi makhoi ani asumna ngangnarami madudi pawan mali ni mafam asida jaiga tawribase maha asi kandaba yade hana chensalami madudagi ikhang khangaudana maharani adugi masanupi rajkumari aduna ima ana kauraga chensalaglammi magadiraga loinaraga aduga asumna hairaklami madudi ima nang khangdraba male lakliba magadira asi nahaki het nanau nupagi masanupani adudagi masanupi rajkumari wafom du tabada maharani edu pungangaglami adudagi masanupi rajkumari aduna wa makha taraglami madudi ima nahakna nahaki mahai hairaba power mayam asi kadaida matau karamna sijenagadage haibase senapati aduna operate tawduna leirami hana hairami masanupi rajkumari gi wafom adu taraba matungda maharani aduna asumna hairaglami madudi magadira nangna aichanupi budi apang masibadi yai adubu aihakti nangi apang basiba aduda kaidaunongda thuroi maramdi aihak asi beta leiba asigi maharani ni hara makhut ani adu kwangna thangkatuna manakta leiba muni risi aduga jaiga adu makhata na tawtharami adudagi ikhang khangaudana maharani aduna mahaki mahaina makhut adu sangna sangtoralaga phaglang aduda naptuna thamba mahaki thang adu loktharaklaga magadira da yantharaklami adudagi magadira su maharani aduda makhut handuna makhoi ani thang yana duna leirami makhoi ani asum thang yana duna leibadagi ikhang khangaudana maharani aduna magadira da makhongna kaurakpada magadira na maharani gi makhong adu pairaga kanna langthorurami madudagi maharani adu pungangai madudi magadira asi kayada mapangang kallibano haina yengduna leirami aduga magadira na wa makhata na asumna hairaklami madudi maharani ibani na songnariba thang yana bagi lalasi tokhichi aigi wafamse hana ta khona hairami madudagi magadira na hairibo wafam adu maharani aduna tadabida mahaki makhutta pairiba thang aduna magadira da langchalami madudagi magadira na makhutta pairiba thang aduna langlakliba thang adu haidoktuna thongnaugi wangmada paithon khirami madudagi maharani aduna mahaki ahenba power amadi shakti sijanaduna magadira bu hatlage hainuna thonarami asumna magadira bu hatlage na kan honabadu ubada mahaki machanupi rajkumari aduna su magadira gi mateng pangchalami aduga rajkumari aduna mamagi thang adu paiduni yanarami adumoina mamagi kallaba shaktina rajkumari adubu kanna inthoraklami adudagi atopa nakalamagi sinda balmana ngasaigi maraibakta mamit panba hingchaba aduda asumna hairaklami madudi he hingchaba nahak magadira gi manaini maram aduna magadira na makhut thinba maige adomda nahakna laman khumduna magadira bu kallu na hairami madudagi hingchaba aduna takpirakpa yathang adu ei pangthokcharage hairaga tamna changsilaktuna konung aduda leiba betalgi lami mayam adu amamamta makhunna thomduna halami adudagi nakalamagi sinda maharani aduna swai mangduna magadira bu laknarami aduga atopa nakalamagi sinda su maraibakta mamit panba asoba hingchaba aduga loinana balma makhoi ahum adu betalgi lanmi mayam aduna question duna thamlami madudagi ikhang khangaudana surarake haiba uchektuna mahaki loinaba sathi mayam ga loinana mafam aduda pairaklaga asumna hairaklami madudi balma na khoi karimata kiruranu
ꯑꯩꯁꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯄꯨꯔꯒ ꯂꯥꯛꯂꯦꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯔꯥꯔꯥꯀꯦꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ ꯕꯜꯃꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯒꯙꯤꯔꯥꯒ ꯂꯥꯛꯃꯤꯟꯅꯕ ꯅꯖꯔꯤꯒꯤ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯑꯅꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯄꯋꯟꯃꯂꯤꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯑꯋꯥꯡꯕ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯋꯟꯃꯂꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯄꯋꯟꯃꯂꯤ ꯅꯪ ꯀꯔꯤꯃꯠꯇ ꯀꯤꯒꯅꯨ ꯑꯩꯈꯣꯏ ꯃꯒꯙꯤꯔꯥꯒ ꯂꯥꯛꯃꯤꯟꯅꯕꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯄꯋꯟꯃꯂꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯣꯏ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯑꯗꯨꯗꯒꯤ ꯄꯋꯟꯃꯂꯤꯗꯣ ꯍꯔꯥꯎꯗꯨꯅ ꯃꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏ ꯑꯩꯒꯤ ꯈꯨꯠ ꯈꯣꯡ ꯐꯥꯖꯤꯜꯂꯤꯕꯁꯦ ꯌꯥꯝꯅ ꯊꯨꯅ ꯑꯝꯇ ꯂꯧꯊꯣꯛꯄꯤꯌꯣꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞꯇꯨꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯀꯟꯕ ꯄꯋꯥꯔꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯒꯙꯤꯔꯥꯕꯨ ꯂꯥꯛꯅꯕ ꯌꯥꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯃꯗꯤ ꯅꯥꯀꯜ ꯑꯃꯗꯨꯗꯅ ꯅꯖꯔꯤꯒꯤ ꯂꯥꯟꯃꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯄꯋꯟꯃꯂꯤꯕꯨ ꯐꯥꯗꯨꯅ ꯃꯈꯨꯠ ꯃꯁꯥ ꯄꯨꯟꯁꯤꯜꯂꯤꯕ ꯑꯗꯨ ꯇꯞꯅ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯧꯊꯣꯛꯄꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯋꯟꯃꯂꯤꯅ ꯍꯧꯒꯠꯂꯒ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯖꯥꯗꯨꯒꯤ ꯆꯩ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯂꯪꯊꯣꯛꯂꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯋꯟꯃꯂꯤꯅ ꯖꯥꯗꯨꯒꯤ ꯆꯩ ꯑꯗꯨ ꯂꯪꯊꯣꯔꯛꯄꯗꯨ ꯎꯕꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯆꯩ ꯑꯗꯨ ꯄꯥꯏꯅꯕꯒꯤꯗꯃꯛ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯪꯉꯛꯂꯤꯕ ꯖꯥꯗꯨꯒꯤ ꯄꯋꯥꯔꯒꯤ ꯆꯩ ꯑꯗꯨ ꯃꯒꯙꯤꯔꯥꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯒꯙꯤꯔꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯒꯙꯤꯔꯥ ꯖꯥꯗꯨꯒꯤ ꯆꯩ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯅꯪ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯑꯩꯍꯥꯛꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯝꯃꯤ꯫ ꯃꯇꯥꯡꯗꯨꯗ ꯃꯒꯙꯤꯔꯥꯅ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯑꯝꯃꯤ ꯃꯗꯨꯗꯤ ꯉꯁꯥꯏ ꯃꯨꯆꯨ ꯀꯨꯗꯟꯅ ꯃꯉꯣꯟꯗ ꯇꯥꯛꯂꯛꯈꯤꯕ ꯄꯥꯎꯔꯧ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠꯅ ꯇꯥꯗ꯭ꯔꯤꯉꯩ ꯃꯣꯡꯁꯣꯡ ꯑꯗꯨ ꯊꯨꯒꯥꯏꯌꯨ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯖꯥꯗꯨꯒꯤ ꯆꯩ ꯑꯁꯤ ꯅꯨꯃꯤꯠꯅ ꯇꯥꯗ꯭ꯔꯤꯉꯩꯗ ꯊꯨꯒꯥꯏꯌꯨ ꯍꯥꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯔꯥꯅꯤ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯑꯩꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯦ ꯃꯍꯥꯔꯥꯅꯤ ꯅꯪꯕꯨ ꯀꯟꯖꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯅ ꯆꯩ ꯑꯁꯤ ꯄꯤꯌꯨ ꯍꯥꯏꯔꯤꯕꯁꯦ ꯑꯩ ꯄꯤꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯒ ꯆꯩ ꯑꯗꯨ ꯅꯨꯃꯤꯠꯇꯨꯅ ꯇꯥꯗ꯭ꯔꯤꯉꯩꯗ ꯊꯨꯗꯦꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯒꯙꯤꯔꯥꯅ ꯆꯩ ꯑꯗꯨ ꯊꯨꯗꯦꯛꯂꯨꯕꯗꯒꯤ ꯆꯩ ꯑꯗꯨꯗ ꯌꯥꯎꯔꯝꯕ ꯐꯠꯇ꯭ꯔꯕ ꯖꯥꯗꯨꯒꯤ ꯄꯋꯥꯔ ꯄꯨꯝꯅꯃꯛ ꯑꯗꯨ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯗ ꯆꯪꯗꯨꯅ ꯂꯩꯔꯝꯕ ꯐꯠꯇ꯭ꯔꯕ ꯖꯥꯗꯨꯒꯤ ꯃꯩꯈꯨꯁꯤꯡ ꯑꯗꯨ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯂꯤꯠꯊꯣꯛꯂꯒ ꯄꯥꯏꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯑꯆꯝꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯔꯥꯔꯥꯀꯦ ꯍꯥꯏꯕ ꯎꯆꯦꯛꯀꯤ ꯖꯥꯇꯤ ꯑꯗꯨꯗ ꯐꯪꯂꯝꯕ ꯁꯥꯞꯁꯤꯡ ꯑꯗꯨ ꯀꯣꯛꯇꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯊꯛꯇꯒꯤ ꯑꯃꯃꯝꯇ ꯂꯩꯕꯥꯛꯇ ꯇꯨꯞ ꯇꯨꯞ ꯂꯥꯎꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯔꯨꯝ ꯑꯃꯗ ꯆꯪꯈ꯭ꯔꯒ ꯑꯆꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯟꯊꯣꯛꯂꯒ ꯊꯣꯛꯂꯛꯂꯒ ꯕꯜꯃꯥ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯗ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯜꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯁꯨ ꯑꯆꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯦꯀꯣꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯑꯐꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛꯅ ꯃꯒꯙꯤꯔꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯍꯥꯛꯀꯤ ꯐꯠꯇ꯭ꯔꯕ ꯊꯧꯑꯣꯏꯟꯁꯤꯟꯅ ꯉꯁꯤꯗꯤ ꯑꯩꯍꯥꯛꯀꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯦ ꯑꯗꯨꯅ ꯑꯩꯍꯥꯛ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯕꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯇꯨꯡꯂꯣꯝꯗ ꯃꯈꯣꯡ ꯇꯞꯅ ꯇꯞꯅ ꯊꯥꯡꯂꯛꯂꯒ ꯃꯈꯣꯏꯅ ꯆꯍꯤ 19 ꯆꯨꯞꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯖꯩꯒ ꯇꯧꯐꯝ ꯑꯗꯣꯝꯗ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯃꯒꯙꯤꯔꯥꯅ ꯏꯃꯥ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯇꯧꯒꯅꯨ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯍꯥꯏꯅ ꯈꯥꯝꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯃꯒꯙꯤꯔꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯗꯕꯤꯗ ꯃꯩꯅꯨꯡ ꯑꯗꯨꯗ ꯆꯣꯡꯁꯤꯟꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯒꯙꯤꯔꯥꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯕꯨ ꯃꯩꯅꯨꯡꯗ ꯆꯣꯡꯁꯤꯟꯕꯗꯒꯤ ꯀꯟꯖꯗꯨꯅ ꯃꯈꯥꯗ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤꯗꯨꯗ ꯃꯒꯙꯤꯔꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯔꯥꯅꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤ ꯇꯧꯒ ꯌꯥꯎꯅ ꯇꯧꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯊꯧꯑꯣꯏꯟꯁꯤꯟ ꯍꯥꯏꯕꯗꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒꯤ ꯊꯧꯑꯣꯏꯟꯁꯤꯟꯗꯒꯤ ꯅꯍꯥꯛꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯑꯩꯈꯣꯏ ꯀꯅꯥꯁꯨ ꯋꯥꯔꯧꯗꯦ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯅ ꯍꯤꯡꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯆꯧꯕ ꯑꯃꯗꯤ ꯑꯄꯥꯝꯕ ꯄꯥꯟꯗꯝ ꯐꯪꯕ ꯑꯃꯒ ꯄꯥꯡꯈꯛꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤ ꯑꯃꯗꯤ ꯊꯧꯖꯥꯟ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩꯌꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯁꯥꯟꯅꯔꯒ ꯁꯤꯟ ꯑꯗꯨ ꯀꯠ ꯇꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯅꯤꯡꯊꯧ ꯃꯒꯙꯤꯔꯥ ꯄꯋꯟꯃꯂꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯁꯦꯡꯕ ꯏꯁꯥꯒꯤ ꯁꯛꯇꯝꯗ ꯍꯟꯖꯤꯟꯗꯨꯅ ꯂꯩꯔꯒꯅꯤ ꯐꯠꯇ꯭ꯔꯕ ꯁꯦꯅꯥꯄꯇꯤꯒꯤ ꯁꯥꯔꯧꯗ ꯊꯨꯔꯨꯕꯁꯤꯡ ꯑꯗꯨ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯐꯪꯂꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯔꯥꯖ ꯇꯧꯖꯔꯁꯅꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯋꯟꯃꯂꯤꯒꯤ ꯃꯄꯥꯗꯨꯅ ꯃꯍꯥꯔꯥꯅꯤꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯔꯥꯅꯤ ꯃꯒꯙꯤꯔꯥꯁꯦ ꯃꯐꯝꯁꯤꯗ ꯄꯣꯛꯄ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗꯨꯗ ꯍꯜꯍꯟꯕꯤꯕ ꯉꯝꯕꯒꯤ ꯑꯌꯥꯕ ꯄꯤꯕꯤꯌꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯋꯟꯃꯂꯤꯒꯤ ꯃꯄꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯦꯇꯥꯜ ꯍꯥꯏꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯃꯒꯤ ꯁꯥꯁꯟ ꯑꯣꯏꯅ ꯃꯒꯙꯤꯔꯥꯅ ꯄꯨꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯔꯥꯅꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯝꯃꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯗꯨ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯃꯒꯙꯤꯔꯥꯅ ꯖय ꯖय ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯒꯙꯤꯔꯥꯗ ꯅꯤꯡꯊꯧꯒꯤ ꯂꯨꯍꯨꯞ ꯑꯗꯨ ꯎꯞꯄꯤꯔꯒ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯂꯩ ꯆꯥꯏꯗꯨꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯒꯙꯤꯔꯥꯅ
प्रजा मयामदा असुमना हाइरक्लमी मदुदी अइहाकसु असंब प्रजा अमा ओइना हिंगदुना लाकपनी अइहाकपु ngasi निंगथौगी फमदा हापे हाइदुना प्रजा मयामबु अकी अखंग फाहुंदुना तमथीबा मियेंग अमदा येंगबा हाइबदु अइ ngमोय मरम असिना प्रजागी मफमदा तारकपा दशा पुनमक अइना लांथेंगनगनी हना हाइरमी मरम असिना प्रजा मयामना नुंगाइना लैबा हाइबसी अइगे अपाम अमदी प्रजागी अपामनी खल्लगा अइना शासन असि पांगथोकनी हना हाइरमी मगधीरागी वहाई अदु ताबदा लैरमलिबा प्रजा मयाम अदु हरावबगा लोइनना मगधीराना जय जय हना लाउरमी अदुगा लोइनना प्रजा मयामगी हराव नुंगाइबा अमदी निंगथौ अमा ओइबगी मगधीरागी थौदांग अदु उलबा मतुंगदा फिल्म असिगी अरोइबा सिन ओइखिरमी अदुदी मयाम पुली हाइबा मूवी असि मकोक्तगिना लोइबा फावबा येंगबिरबा मतुंगदा फिल्म असिगी नुंगाइबा महाव अदु सोइदना फंगबिरमगनी हाइना थाजै अदुगा लोइनना अइहाकना फिल्म असिगी वरी लीबा मतमदा सोइगिबा अमदी लानखिबा कया यावरबसु अइहाककी चैनल असि अनौबा अमदी एक्सपीरियंस कया ओइद्रिबा मरमना मयामना ngakpigani हाइना थाजै मरम असिना आइगी चैनल असिबु मयामना नुंसिबिदुना मयामगी थौजालदगी सब्सक्राइब लाइक कमेंट अममक्तंग तौबिदुना चैनल असिबु पुंगनिंग थौगतपिरमु हाइना मयामगी मफम हाइजरी अदुगा लोइनना आइगी नुंसिजरबा सब्सक्राइबर सिंगना खनबिरकपा मूवी सिंग मथंग एक्सप्लेन तौरक्तुना मयामगी अपाम्बा अनिंगबा अदु थुंगबा ngamnabagidama kanna honajage मथंगी मूवी एक्सप्लेन गिदमक मयामना खौरांग नंगाइबिरमु अइहाक यामना थुना थागतचरक्लगे ngasi gidi thank you।